ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯦꯡ ꯃꯤꯇꯩ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ, ꯊꯥꯖ ꯀꯧꯕꯤ, ꯅꯥꯄꯜꯁꯨ ꯈꯔ ꯀꯥꯖꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯊꯥꯖ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯅ ꯅꯨꯄꯥ ꯅꯍꯥꯁꯤꯡꯅ ꯌꯥꯝꯅ ꯄꯥꯝꯅꯕꯇ ꯅꯠꯇꯅ ꯑꯍꯜ ꯂꯃꯟ ꯀꯌꯥꯅꯁꯨ ꯃꯆꯥ ꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ ꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯥꯖꯅ ꯄꯥꯝꯗꯕ ꯌꯥꯗꯕꯅ ꯃꯃꯥꯒ ꯃꯄꯥꯒꯅꯁꯨ ꯑꯃꯠꯇ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯅ ꯊꯥꯖ ꯌꯨꯝꯗꯒꯤ ꯊꯣꯡꯒꯜ ꯋꯥꯡꯃ ꯍꯦꯛ ꯂꯥꯟꯕꯒ ꯃꯀꯣꯛ ꯃꯃꯥꯏꯗ ꯐꯤ ꯑꯄꯥꯕ ꯑꯃꯅ ꯃꯇꯝ ꯄꯨꯝꯕꯗ ꯀꯨꯞꯇꯨꯅ ꯈꯨꯝꯗꯨꯅꯇ ꯆꯠꯂꯝꯃꯤ꯫ ꯑꯩꯕꯨ ꯏꯁꯨ ꯅꯨꯄꯤ ꯊꯥꯖꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯕꯁꯦ ꯐꯪꯗꯅ ꯁꯤꯕꯅ ꯍꯥꯟꯗꯧꯔꯕ꯭ꯔꯅꯦ? ꯌꯥꯎꯗꯤ ꯌꯥꯎꯅꯤꯡꯈ꯭ꯔꯦꯗꯀꯣ꯫ ꯊꯥꯖꯒꯤ ꯃꯃꯥꯅ, ꯏꯃꯥꯁꯦ ꯃꯁꯥ ꯈꯔ ꯉꯝꯗꯕꯁꯤꯗ ꯋꯥꯈꯜꯒ ꯆꯥꯆꯠ ꯌꯥꯝꯅ ꯈꯟꯖꯤꯜꯂ ꯃꯥꯜꯂꯦ꯫ ꯏꯃꯥ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ, ꯅꯆꯥꯅꯨꯄꯥꯅ ꯑꯃꯥꯏꯕ ꯀꯧꯕ ꯆꯠꯈ꯭ꯔꯕꯅꯤ꯫ ꯁꯤꯕꯒꯤ ꯃꯇꯝꯅꯕꯨ ꯌꯧꯔꯛꯂꯕꯗꯤ ꯑꯃꯥꯏꯕꯅꯒꯅꯦ ꯀꯟꯕ ꯉꯝꯗꯧꯕ ꯅꯠꯇꯦꯗ꯫ ꯏꯃꯥꯕꯨ ꯀꯅꯥꯅ ꯁꯤꯕꯒꯤ ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯒꯦ? ꯉꯔꯥꯡ ꯅꯍꯥꯟ ꯆꯥꯛ ꯐꯖꯅ ꯆꯥꯗꯕꯗꯨꯒꯤ ꯏꯁꯥ ꯈꯔ ꯁꯣꯟꯊꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯏꯃꯥ ꯀꯩꯁꯨ ꯇꯧꯔꯣꯏꯀꯣ꯫ ꯑꯗꯨꯕꯨ ꯑꯣꯏꯔꯝꯂꯕꯗꯤ ꯐꯩꯅꯦ, ꯁꯤꯔꯝꯗꯥꯏꯒꯤ ꯈꯨꯟꯅꯥꯗꯨ ꯑꯣꯏꯔꯝꯂꯕꯗꯤꯅꯦ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯇ ꯁꯤꯈꯤꯗꯣꯏꯅꯤꯅꯦ꯫ ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯇꯅ ꯁꯤꯗꯣꯏꯅꯣ ꯏꯃꯥꯕꯣ? ꯏꯃꯥꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯁꯨꯛ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤꯕꯁꯤꯗꯤ, ꯃꯁꯤꯗ ꯀꯔꯤ ꯑꯋꯥꯠꯄ ꯄꯦꯟꯗꯕ ꯑꯃꯨꯛ ꯌꯥꯎꯔꯤꯒꯦ ꯏꯃꯥ? ꯌꯥꯎꯗꯦꯗ ꯄꯦꯟꯗꯕ ꯍꯥꯏꯕꯕꯨ ꯏꯁꯨ ꯅꯨꯄꯤ ꯊꯥꯖꯒꯤ ꯂꯨꯍꯣꯡꯕꯗꯣ ꯌꯥꯎꯕ ꯐꯪꯗꯅ ꯁꯤꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯁꯨꯝ ꯊꯋꯥꯏꯁꯦ ꯅꯨꯡꯉꯥꯏꯇꯕꯒꯤ ꯋꯥꯅꯤꯗ꯫ ꯑꯗꯨꯗꯤ ꯅꯁꯨ ꯅꯨꯄꯤ ꯂꯥꯏꯗꯣ ꯃꯉꯣꯟꯗ ꯑꯣꯏꯅ ꯍꯥꯏꯔꯣ ꯏꯃꯥ꯫ ꯊꯥꯖꯅ, ꯑꯕꯣꯛꯅ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯏꯃꯥ? ꯑꯣ, ꯅꯕꯣꯛꯁꯦ ꯃꯁꯥ ꯈꯔ ꯉꯝꯗꯕꯁꯤꯗ ꯋꯥꯈꯜ ꯖꯥꯖꯥ ꯈꯜꯂ ꯃꯥꯜꯂꯦ꯫ ꯑꯗꯣ ꯀꯩ ꯍꯥꯏꯅꯣꯕ ꯑꯕꯣꯛꯅ? ꯑꯣ, ꯅꯕꯣꯛꯅꯅꯦ ꯏꯆꯥꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯐꯪꯗꯅ ꯁꯤꯗꯧꯔꯕ꯭ꯔꯥ ꯈꯪꯗꯦ꯫ ꯑꯁ, ꯑꯕꯣꯛꯀꯤ ꯅꯥꯔꯛꯄ ꯈꯨꯗꯤꯡꯒꯤ ꯐꯔꯛ ꯇꯥꯕꯗꯣ ꯇꯥꯔꯛꯀꯅꯨꯀꯣ꯫ ꯑꯩꯗꯤ ꯑꯕꯣꯛꯅ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯔꯒ ꯂꯨꯍꯣꯡꯉꯣ ꯀꯥꯏꯅ ꯍꯣꯡꯗꯧꯕ ꯊꯥꯖ ꯅꯠꯇꯦꯀꯣ꯫ ꯏꯁꯨ ꯅꯨꯄꯤ, ꯅꯪꯁꯦ ꯂꯨꯍꯣꯡꯕ ꯌꯥꯔꯕꯅꯤꯅꯦ, ꯅꯪ ꯑꯕꯣꯛꯄꯨ ꯅꯨꯡꯁꯤꯗ꯭ꯔꯣ? ꯅꯨꯡꯁꯤ, ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯗꯨꯃꯗꯤ ꯅꯨꯡꯁꯤꯗ꯭ꯔꯦ꯫ ꯑꯕꯣꯛꯅ ꯅꯁꯥ ꯈꯤꯇꯪ ꯉꯝꯗꯕꯒ ꯇꯥꯆꯧꯁꯨ ꯇꯌꯥꯏꯁꯨ ꯇꯥꯇꯣꯟꯁꯨ ꯂꯣꯏꯅ ꯂꯨꯍꯣꯡꯍꯜꯂꯤ, ꯁꯦꯟꯊꯣꯛ ꯂꯝꯕꯤꯗꯤ ꯑꯃꯠꯇ ꯂꯩꯇꯅ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯋꯥꯔꯗꯅ ꯅꯁꯨ ꯅꯨꯄꯥꯈꯩꯁꯦ ꯑꯕꯣꯛꯅ ꯁꯤꯕ꯭ꯔꯁꯨ ꯁꯤꯕ ꯅꯠꯇꯕꯗ, ꯑꯗꯨꯒ ꯃꯧ 3 ꯁꯨꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯐꯖꯔꯦ, ꯅꯣꯡ ꯍꯥꯟꯕꯒ ꯏꯁꯧꯅ ꯃꯥꯡꯊꯥꯔꯒ ꯍꯧꯒꯠꯂꯛꯅꯔꯦ꯫ ꯃꯁꯤ ꯄꯨꯝꯕ ꯑꯕꯣꯛꯅ ꯊꯣꯡꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯊꯥꯖꯒꯤ ꯃꯃꯥꯅ, ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤ ꯌꯧꯔꯛꯂꯕꯗꯤ ꯑꯩ ꯍꯧꯒꯠꯂꯒꯦ, ꯊꯕꯛ ꯏꯪꯈꯥꯡꯅꯦ ꯈꯔ ꯂꯣꯏꯁꯤꯜꯍꯧꯒꯦ꯫ ꯑꯗꯨꯏ ꯍꯥꯏꯇꯥꯔꯗꯤ ꯄꯨꯄꯨꯗꯣ ꯌꯥꯝ ꯐꯩ, ꯄꯨꯄꯨ ꯂꯩꯔꯝꯂꯒ ꯑꯕꯣꯛ ꯍꯥꯟꯅ ꯁꯤꯔꯝꯕꯅ ꯐꯩ꯫ ꯀꯔꯤ? ꯃꯁꯤ ꯌꯥꯝ ꯐꯔꯣꯏꯗꯧꯔꯤ ꯃꯁꯤ꯫ ꯑꯗꯨꯒꯅꯦ ꯅꯪꯅ ꯍꯧꯖꯤꯛ ꯅꯁꯛ ꯅꯇꯧ ꯐꯖꯔꯦ ꯍꯥꯏꯗꯅ ꯅꯥꯄꯜ ꯀꯥꯗꯅ ꯇꯧꯔꯤꯕꯗꯣ ꯍꯌꯦꯡꯅꯦ ꯂꯥꯏꯊꯣꯛ ꯑꯃꯨꯛꯇ ꯂꯣꯏꯗꯧꯔꯤꯕꯅꯤ꯫ ꯃꯗꯨꯀꯥꯟꯗꯗꯤꯅꯦ ꯅꯪꯅ ꯍꯧꯖꯤꯛ ꯍꯔꯥꯎꯖꯔꯤꯕ ꯄꯣꯡꯖꯔꯤꯕꯗꯣ ꯂꯣꯏꯔꯦ ꯈꯪꯉꯨ꯫ ꯑꯕꯣꯛꯇꯤ ꯑꯩꯅ ꯂꯥꯏꯊꯣꯛ ꯊꯣꯛꯄ ꯉꯥꯏꯔꯤꯕ ꯑꯣꯏꯔꯦ? ꯍꯥꯏ, ꯉꯥꯏꯕ ꯅꯠꯇꯦꯅꯦ, ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯁꯛ ꯐꯖꯔꯤꯉꯩ ꯃꯤꯅ ꯄꯥꯝꯅꯔꯤꯉꯩꯗ ꯅꯌꯨꯝ ꯅꯀꯩ ꯄꯥꯟꯅꯕ ꯇꯧꯍꯧ ꯍꯥꯏꯕꯅꯤꯅꯦ꯫ ꯅꯨꯄꯥꯗꯤ ꯆꯍꯤ ꯂꯤꯔꯁꯨ ꯀꯩꯁꯨꯝ ꯀꯥꯏꯗꯕꯅꯤ, ꯅꯨꯄꯤꯗꯤꯅꯦ ꯆꯍꯤ ꯈꯔ ꯂꯤꯁꯤꯜꯂꯛꯂꯕ, ꯑꯉꯥꯡ ꯌꯥꯎꯗꯕꯒꯤ ꯑꯋꯥꯕ ꯑꯃ, ꯍꯅꯨꯕꯤ ꯃꯥꯟꯁꯤꯜꯂꯛꯄꯒꯤ ꯑꯋꯥꯕ ꯑꯃ, ꯑꯗꯨꯒ ꯑꯃꯨꯛ ꯃꯤꯅ ꯅꯣꯛꯅꯗꯣꯏꯒꯤ ꯉꯥꯏꯔꯒ ꯂꯩꯅꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅꯅꯤ ꯑꯕꯣꯛꯅꯤꯁꯨꯗ ꯍꯥꯏꯔꯤꯁꯦ, ꯑꯕꯣꯛ ꯑꯍꯜ ꯑꯣꯏꯔꯦ, ꯁꯤꯔꯁꯨ ꯌꯥꯔꯦ, ꯑꯗꯨꯕꯨ ꯏꯁꯨ ꯅꯨꯄꯤꯅ ꯃꯐꯝ ꯆꯥꯅꯅꯦ ꯃꯐꯝ ꯑꯃ ꯈꯪꯅ ꯂꯩꯍꯧꯕꯗꯣ, ꯃꯗꯨ ꯈꯪꯂꯒ ꯁꯤꯅꯤꯡꯕꯒꯤ ꯋꯥꯅꯤꯅꯦ꯫ ꯌꯥꯔꯦ, ꯑꯕꯣꯛꯀꯤ ꯇꯥꯇꯣ ꯑꯩ ꯂꯣꯏꯅ ꯈꯪꯖꯩ꯫ ꯑꯩ ꯂꯨꯍꯣꯡꯕ ꯀꯥꯟꯗꯁꯨ ꯑꯕꯣꯛ ꯁꯤꯔꯣꯏ, ꯑꯗꯨꯝ ꯀꯥꯟꯗꯅ ꯏꯁꯨ ꯑꯃꯇꯪ ꯎꯕ ꯐꯪꯖꯔꯕꯗꯤꯀꯣ ꯁꯤꯔꯁꯨ ꯌꯥꯔꯦꯅ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤ꯫ ꯑꯗꯩꯗꯤ 2ꯇꯪꯒ 3ꯇꯪꯒꯅ ꯁꯨꯛꯁꯤ ꯁꯤꯗꯅ ꯂꯩꯗꯧꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯑꯕꯣꯛꯀꯤ ꯅꯤꯡꯕ ꯊꯨꯡꯍꯟꯅꯕ ꯍꯣꯠꯅꯕꯗꯅꯦ ꯁꯛꯀꯥꯁꯦ ꯑꯕꯣꯛꯇꯒꯤ ꯍꯦꯟꯅ ꯑꯍꯜ ꯃꯥꯟꯗꯧꯔꯤꯕ꯫ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯅꯪ
ꯑꯕꯣꯛꯅ ꯍꯤꯡꯂꯤꯉꯩꯗꯗꯤ ꯂꯨꯍꯣꯡꯗꯧꯔꯤꯅꯦ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯣꯕꯣ ꯑꯩꯅ ꯄꯥꯝꯕ ꯅꯨꯄꯥꯕꯨ ꯍꯦꯛ ꯊꯦꯡꯅꯔꯗꯤꯅꯦ ꯍꯣꯡꯉꯦ ꯅꯠꯇ꯭ꯔꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯍꯣꯡꯗ꯭ꯔꯦ ꯑꯁꯨꯛ ꯌꯥꯝꯕ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯌꯨꯝꯁꯤꯗ ꯍꯥꯏꯅ ꯁꯤꯡꯅꯕ ꯂꯥꯛꯏꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪꯒꯤ ꯑꯄꯥꯝꯕ ꯌꯥꯎꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯔꯤꯁꯤꯕꯣ ꯌꯥꯎꯗꯦꯕꯣ ꯑꯗꯨꯗꯤ ꯁꯨꯛꯐꯪ ꯍꯦꯛ ꯐꯪꯂꯔꯣꯏ ꯃꯄꯥꯅ ꯀꯔꯤꯅꯣ ꯏꯕꯦꯝꯃ ꯅꯪꯅ ꯂꯥꯎꯔꯤꯕꯗꯨꯅ ꯈꯨꯔꯥꯃꯥꯏꯕ ꯁꯣꯝꯗ ꯍꯦꯛꯇ ꯆꯪꯕꯤꯔꯣ ꯏꯕꯦꯝꯃ ꯅꯃꯥꯗꯅꯦ ꯑꯃꯥꯏꯕ ꯂꯥꯛꯏꯅ ꯑꯃꯨꯛꯇ ꯍꯥꯏꯔꯨꯆꯣ ꯕꯥꯕꯥ ꯑꯕꯣꯛꯀꯤ ꯑꯣꯏꯔꯗꯤ ꯌꯦꯡꯗ꯭ꯔꯕꯁꯨ ꯌꯥꯔꯅꯤ ꯑꯕꯣꯛ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯅꯥꯁꯤꯟꯅꯩꯅꯤ ꯑꯃꯥꯏꯕꯅ ꯀꯔꯤꯕꯣ ꯃꯁꯤꯗꯤ ꯈꯨꯔꯥꯃꯥꯏꯕ ꯑꯩꯒꯤ ꯏꯃꯥ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯣ ꯁꯣꯝꯗ ꯂꯩꯔꯤ ꯑꯁꯦꯡꯕꯅꯤ ꯄꯥꯕ ꯑꯕꯣꯛ ꯅꯥꯗꯕꯅꯤ ꯅꯥꯁꯤꯟꯅꯩꯅꯤ ꯊꯥꯖꯗ꯭ꯔꯒ ꯌꯦꯡꯉꯨ ꯊꯥꯖꯁꯨ ꯃꯃꯥꯏ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯑꯃꯥꯏꯕꯗꯨꯅ ꯃꯕꯣꯛꯀꯤ ꯑꯅꯥꯕꯗꯨ ꯌꯦꯡꯂꯝꯂꯒ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯆꯌꯣꯜ ꯈꯔꯒꯤ ꯃꯇꯨꯡ ꯅꯣꯡꯃꯗꯤ ꯊꯥꯖꯒ ꯃꯃꯥꯟꯅꯕꯤ ꯇꯅꯨꯕꯤꯒꯅ ꯐꯤ ꯁꯥꯅꯕ ꯂꯪ ꯈꯔ ꯀꯩꯊꯦꯜꯗꯒꯤ ꯂꯩꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯆꯤꯡꯂꯦꯟ ꯀꯧꯕ ꯃꯁꯥ ꯅꯥꯟꯕ ꯄꯥꯈꯪ ꯑꯃꯒ ꯃꯃꯥꯟꯅꯕ ꯇꯣꯃꯥꯟ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯃꯣꯏ ꯃꯔꯤ ꯄꯨꯟꯅ ꯊꯦꯡꯅꯔꯝꯃꯤ ꯇꯣꯃꯥꯟꯅ ꯃꯔꯨꯞ ꯆꯤꯡꯂꯦꯟ ꯑꯩꯈꯣꯏ ꯑꯅꯤ ꯌꯨꯝꯗ ꯍꯜꯂꯁꯤꯗ ꯅꯪꯅ ꯌꯨꯝꯗ ꯈꯔ ꯁꯥꯎꯅꯕꯩꯕꯨ ꯌꯨꯝꯗ ꯍꯟꯖꯤꯜꯂꯔꯣই ꯀꯥꯏꯅ ꯁꯥꯎꯔꯒ ꯄꯪꯆꯠ ꯆꯠꯂꯤꯁꯤꯕꯨ ꯋꯥꯗ꯭ꯔꯣ ꯋꯥꯗꯦ ꯑꯩꯅ ꯄꯥꯝꯂꯤꯁꯦ ꯇꯛꯇꯒꯩ ꯋꯥꯔꯒ ꯈꯣꯡꯒꯁꯦ ꯊꯥꯡꯕ ꯊꯣꯛꯇꯅ ꯇꯨꯁꯤꯟꯕꯗꯨꯅꯤ ꯑꯗꯨꯝ ꯀꯥꯟꯗꯅꯤ ꯏꯃꯥꯒ ꯄꯥꯕꯒꯗꯣ ꯒ꯭ꯌꯥꯟ ꯇꯥꯒꯗꯣꯏꯁꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯆꯤꯡꯗ ꯑꯣꯏꯅ ꯀꯥꯔ ꯁꯥꯟꯅꯔꯨꯕꯗꯤ ꯀꯩ ꯀꯥꯏ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯃꯨꯛ ꯑꯅꯤꯔꯛ ꯀꯥꯈꯠꯀꯨꯝꯗ ꯇꯧꯕꯗ ꯅꯪꯅ ꯄꯥꯝꯂꯤꯕꯗꯣ ꯑꯗꯨꯝ ꯐꯪꯒꯅꯤ ꯆꯤꯡꯗꯗꯤ ꯅꯪ ꯋꯥꯔꯣꯏꯗ꯭ꯔꯣ ꯑꯩꯗꯤ ꯃꯈꯥꯗ ꯂꯩꯍꯧꯗꯣꯏꯅꯤ ꯀꯩꯅꯣ ꯂꯥꯎꯁꯦ ꯌꯨꯝꯗ ꯍꯜꯂꯁꯤ ꯑꯉꯥꯡ ꯃꯆꯥꯗꯧ ꯇꯧꯔꯅꯨ ꯈꯨꯠ ꯄꯥꯏꯔꯒ ꯆꯤꯡꯒꯅꯨꯅꯦ ꯇꯣꯃꯥꯟ ꯑꯩ ꯌꯨꯝꯗ ꯍꯟꯖꯤꯟꯈꯤꯔꯣꯏꯕ ꯏꯃꯥꯒ ꯄꯥꯕꯒꯅ ꯌꯨꯝ ꯍꯦꯛ ꯆꯪꯉꯨꯕꯗꯅꯦ ꯂꯨꯍꯣꯡꯅ ꯋꯥꯗꯣ ꯑꯃꯨꯛ ꯍꯧꯗꯣꯔꯛꯀꯅꯤꯕ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯏꯃꯥꯒ ꯄꯥꯕꯒꯅ ꯄꯥꯝꯂꯕꯗꯤ ꯀꯣꯛ ꯂꯥꯎꯅ ꯍꯣꯡꯗꯣꯛꯑꯣꯗꯅ ꯅꯪꯒꯤꯗꯤ ꯏꯃꯥ ꯄꯥꯕꯗꯣ ꯌꯥꯝ ꯐꯩ ꯂꯨꯍꯣꯡꯕꯤꯔꯒꯦ ꯀꯥꯏꯅꯒ ꯅꯨꯄꯤꯒ ꯀꯣꯏꯊꯤ ꯊꯤꯕꯗꯅ ꯇꯧꯏ ꯑꯩꯒꯤꯗꯤ ꯅꯨꯄꯤꯒꯤ ꯋꯥꯕ ꯍꯦꯛ ꯄꯜꯂꯨꯔꯕ ꯂꯣꯏꯔꯦ ꯅꯨꯃꯤꯠꯇꯨꯃ ꯃꯣꯏ ꯃꯌꯥꯝꯅ ꯏꯁꯧ ꯂꯥꯡꯕꯗꯕ ꯊꯕꯛꯅ ꯁꯨꯅꯤꯡꯗꯦ ꯅꯈꯨꯠꯅ ꯅꯀ꯭ꯔꯥꯡ ꯂꯣꯏ ꯂꯩꯔꯒ ꯅꯇꯨꯒꯁꯨ ꯊꯤꯟꯅꯤꯡꯉꯤ ꯊꯤꯗꯤ ꯊꯤꯔꯛꯑꯣ ꯁꯪꯒꯣꯜꯗ ꯑꯣꯏꯅ ꯊꯝꯕꯤꯒꯦ ꯀꯥꯏꯅ ꯑꯗꯨꯁꯨ ꯀꯩꯅꯥ ꯀꯜꯂꯒ ꯅꯪꯒꯤꯗꯤ ꯅꯨꯄꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯃ ꯅꯣꯏ ꯏꯃꯥ ꯄꯥꯕꯅ ꯊꯤꯕꯤꯔꯤꯕ ꯏꯅꯥ ꯀꯩꯔꯥꯛꯁꯨ ꯌꯥꯝ ꯈꯨꯟꯕ ꯑꯗꯨ ꯐꯥꯎꯕꯗ ꯅꯪꯅ ꯇꯜꯂꯤ ꯆꯦꯜꯂꯤꯕ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪꯒꯤ ꯍꯣꯡꯉꯣ ꯑꯩꯒ ꯍꯥꯏꯅꯕ ꯅꯨꯄꯤꯗꯨꯒ ꯑꯩ ꯂꯨꯍꯣꯡꯕꯤꯔꯒꯦ ꯅꯣꯏ ꯏꯃꯥꯒ ꯄꯥꯕꯒꯅꯕꯨ ꯌꯥꯔꯛꯀꯗ꯭ꯔꯣ ꯑꯗꯨꯒ ꯅꯨꯄꯤꯗꯨꯗꯤ ꯑꯩꯒꯤ ꯁꯛꯁꯤ ꯎꯕꯗ ꯆꯦꯟꯈꯤꯔꯣꯏꯗ꯭ꯔꯣ ꯑꯗꯨ ꯌꯧꯔꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯂꯨꯍꯣꯡꯕ ꯄꯥꯝꯗ꯭ꯔꯤꯁꯤꯕꯣ ꯑꯩ ꯅꯨꯄꯤꯗꯣ ꯄꯥꯝꯗꯦꯕ ꯃꯁꯛ ꯐꯅꯌꯥꯝ ꯐꯖꯔꯁꯨ ꯑꯩꯗꯤꯅꯦ ꯊꯤꯒꯦꯔꯥ ꯐꯖꯒꯦꯔꯥ ꯍꯥꯟꯅ ꯄꯠꯀꯗꯈꯩ ꯅꯨꯡꯁꯤꯅꯔꯒ ꯀꯣꯟꯅ ꯂꯨꯍꯣꯡꯕꯗꯣ ꯄꯥꯝꯃꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯃꯕꯨꯛꯆꯦꯜ ꯁꯦꯡꯉꯤ ꯁꯦꯡꯗꯦꯁꯨ ꯈꯪꯗꯅ ꯍꯦꯛꯇ ꯍꯥꯏꯅ ꯁꯤꯡꯅꯔꯒ ꯂꯨꯍꯣꯡꯕꯗꯣ ꯑꯩ ꯄꯥꯝꯗꯦꯕ ꯅꯪꯒꯤꯗꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯅꯠꯇꯅꯅꯦ ꯑꯇꯩ ꯋꯥ ꯑꯝꯇ ꯂꯩꯇ꯭ꯔꯕꯅꯤ ꯇꯅꯨꯕꯤꯅ ꯑꯗꯨ ꯏꯇꯥ ꯅꯪꯕꯨ ꯅꯃꯥꯏꯗꯣ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯇꯨꯅ ꯂꯩꯒꯦ ꯍꯥꯏꯕꯅꯣ ꯐꯖꯕ ꯍꯥꯏꯁꯤꯗꯤ ꯂꯣꯠꯁꯤꯟꯒꯗꯕ ꯅꯠꯇꯦ ꯃꯤꯌꯥꯝꯗ ꯎꯠꯀꯗꯕꯅꯤ ꯂꯦꯟꯅꯒꯗꯕꯅꯤ ꯑꯩꯅꯅꯦ ꯅꯪꯗꯧꯅꯒ ꯐꯖꯔꯝꯂꯕꯗꯤ ꯑꯩꯗꯤ ꯃꯥꯏꯗ ꯅꯠꯇꯦ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯊꯥꯖꯅ ꯇꯥꯅꯤꯡꯗꯦ ꯅꯪꯒꯤ ꯀꯥꯏ ꯈꯪꯗꯕꯤꯗꯣ ꯇꯧꯔꯛꯀꯅꯨ ꯍꯣꯏ ꯃꯥ ꯏꯜꯂꯛꯀꯅꯨꯍꯦ ꯅꯪꯁꯨ ꯏꯟꯒꯦ ꯑꯗꯨꯗꯤ ꯍꯩꯃꯥ ꯇꯨꯔꯦ ꯑꯣꯏꯃꯥ ꯀꯅꯥꯅꯣ ꯇꯅꯨꯕꯤꯅ ꯊꯥꯖꯗ ꯃꯌꯥ ꯍꯤꯒꯠꯇꯨꯅ ꯏꯟꯕꯗ ꯊꯥꯖꯗꯨ ꯆꯤꯡꯂꯦꯟꯗ ꯑꯣꯏꯅ ꯇꯨꯁꯤꯟꯗꯨꯅ ꯄꯨꯟꯅ ꯆꯤꯡꯂꯦꯟꯒ ꯇꯨꯁꯤꯟꯃꯤꯟꯅꯩ ꯑꯩꯍꯣꯏꯃ ꯆꯤꯡꯈꯠꯂꯛꯑꯣ ꯏꯇꯥ ꯑꯃꯨꯛꯇ ꯀꯅꯥꯅꯣ ꯅꯪꯕꯣ ꯅꯃꯤꯠ ꯎꯗ꯭ꯔꯣ ꯑꯩꯈꯣꯏ ꯂꯥꯛꯏꯁꯦ ꯇꯣꯃꯥꯜꯅ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅꯤꯗꯤ ꯆꯨꯝꯅ ꯆꯠꯆꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯃꯔꯨꯞꯇ ꯆꯣꯡꯁꯤꯜꯂꯒ ꯇꯅꯨꯕꯤꯅ ꯀꯥꯏꯗ ꯑꯩꯒꯤ ꯏꯇꯥꯅ ꯆꯣꯡꯁꯤꯟꯒꯦ ꯅꯣꯏꯅ ꯅꯃꯥꯏ ꯏꯊꯛ ꯇꯛꯄꯩ ꯅꯠꯇ꯭ꯔꯣ ꯁꯛꯇꯥꯁꯤꯒ ꯏꯊꯤꯛ ꯊꯤꯔꯗꯅ ꯑꯁꯤꯃꯗꯤ ꯐꯖꯩꯍꯦ ꯇꯣꯃꯥꯅ ꯅꯪꯗꯤ ꯐꯖꯕꯅꯤꯅ ꯅꯪꯗꯤ ꯐꯖꯕꯅꯤꯅꯕ ꯃꯔꯨꯞ ꯁꯣꯛꯇ꯭ꯔꯣ ꯏ ꯊꯣꯛꯑꯦꯅꯦ ꯆꯤꯝꯕꯜꯁꯤꯗꯤ ꯊꯥꯖꯅ ꯏ ꯊꯣꯛꯑꯕ ꯍꯥꯏꯁꯦ ꯑꯁ ꯊꯣꯛꯑꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯁꯤꯗꯤ ꯇꯅꯨꯕꯤꯅ ꯑꯃꯁꯤꯗ ꯑꯣꯏꯅ ꯊꯣꯛꯑꯝꯃꯗꯤ ꯐꯗꯧꯕ ꯀꯔꯤ ꯑꯩꯉꯣꯟꯗ ꯊꯣꯛꯑꯝꯃꯗꯤ ꯐꯅꯤ ꯀꯥꯏꯅ ꯃꯔꯨꯞ ꯌꯥꯝ ꯅꯥꯔꯕꯣ ꯅꯥꯗꯦꯗ ꯌꯨꯝꯗ ꯍꯜꯂꯁꯤ ꯂꯥꯛꯑꯣ ꯊꯥꯖꯅ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯏꯆꯦ ꯑꯩꯒꯤ ꯐꯤꯁꯤꯅ ꯁꯣꯝꯒꯤ ꯏꯁꯦ ꯑꯃꯨꯛꯇ ꯇꯩꯊꯣꯛꯆꯔꯛꯀꯦ ꯑꯩꯗꯣ ꯁꯣꯏꯈ꯭ꯔꯦ ꯏꯇꯥꯒ ꯏꯕꯥꯅꯤꯗꯣ ꯃꯥꯏ ꯈꯔ ꯊꯛꯈ꯭ꯔ ꯃꯥꯜꯂꯦ
ꯑꯗꯨꯗ ꯏꯀꯥꯏꯗꯅ ꯁꯣꯝꯗ ꯑꯣꯏꯅ ꯑꯩꯅ ꯆꯩꯈ꯭ꯔꯤꯕꯅꯤ꯫ ꯑꯩꯁꯨ ꯋꯥꯈꯜ ꯑꯃꯗ ꯆꯠꯂꯤꯉꯩꯗ ꯎꯍꯧꯗꯕꯅꯤ꯫ ꯁꯣꯝꯗꯤ ꯁꯣꯛꯇꯕ ꯅꯠꯇ꯭ꯔꯣ? ꯑꯩꯗꯤ ꯁꯣꯛꯇꯤꯌꯦ꯫ ꯀꯩꯅꯣ ꯏꯇꯥꯁꯤꯅ ꯅꯨꯄꯥꯁꯤꯗ ꯁꯣꯏꯈ꯭ꯔꯦ ꯀꯥꯏꯅꯒ ꯏꯒ ꯇꯩꯊꯣꯛꯇꯅ ꯋꯥꯔꯤꯒ ꯀꯣꯠꯊꯗꯅ ꯇꯧꯂꯔꯤꯁꯤꯅ? ꯇꯣꯃꯥꯅ ꯃꯔꯨꯞ ꯆꯤꯡꯂꯦꯟꯁꯦ ꯐꯖꯅ ꯀꯦꯊꯈ꯭ꯔꯅꯦ꯫ ꯃꯥꯏꯈꯨꯝꯕꯤ ꯅꯨꯄꯤꯁꯤꯅ ꯃꯆꯤꯟꯕꯥꯟꯗꯒ ꯐꯤꯅꯒ ꯏꯒ ꯇꯩꯊꯣꯛꯄꯤꯕꯁꯤꯗ꯫ ꯑꯗꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯃꯃꯥꯏ ꯈꯨꯝꯂꯤꯕꯁꯤꯕꯨ ꯃꯌꯥꯒ ꯆꯧꯖꯥꯠꯂꯣ? ꯃꯃꯤꯠꯁꯤꯁꯨ ꯐꯤꯕꯝ ꯐꯖꯕꯗꯤ ꯃꯥꯜꯂꯤꯗ꯫ ꯆꯤꯡꯂꯦꯟꯅ ꯁꯣꯝꯕꯨ ꯁ꯭ꯋꯥꯏꯒꯤ ꯈꯨꯜꯗꯩꯔꯣ? ꯃꯥꯅꯤ, ꯁꯤꯒꯤ ꯈꯨꯜꯁꯤꯗꯒꯤꯅꯤ꯫ ꯏꯕꯨꯡꯗꯤ ꯀꯔꯤ ꯈꯨꯜꯗꯒꯤꯅꯣ? ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯈꯨꯜꯒꯤ ꯃꯤꯗꯤ ꯃꯥꯟꯗꯦ꯫ ꯅꯠꯇꯦ, ꯏꯕꯥꯅꯤꯗꯤ ꯁꯪꯂꯦꯟ ꯍꯥꯏꯔ ꯈꯪꯅꯕ ꯈꯨꯜꯗꯨꯗꯒꯤꯅꯤ꯫ ꯑꯗꯨꯒꯤ ꯂꯝꯗꯨꯗꯤ ꯌꯥꯝ ꯇꯥꯔꯦ, ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯕ ꯈꯨꯜꯗꯨ ꯅꯠꯇ꯭ꯔꯣ? ꯃꯤꯅꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯩ, ꯑꯗꯣ ꯑꯩꯗꯤ ꯎꯃꯟꯗꯅ ꯈꯪꯗ꯭ꯔꯦ꯫ ꯅꯣꯏꯒꯤ ꯈꯨꯜꯁꯤꯁꯨ ꯏꯪꯅ ꯐꯖ ꯃꯥꯜꯂꯤꯀꯣ? ꯐꯖꯗꯕꯅꯤꯍꯦ, ꯅꯣꯏꯒꯤ ꯈꯨꯜꯗꯤ ꯌꯥꯝ ꯐꯖꯩ ꯍꯥꯏꯅꯩꯌꯦ, ꯑꯃꯨꯛꯇꯗꯤ ꯆꯠꯇ꯭ꯔꯤ꯫ ꯇꯣꯃꯥꯅ ꯂꯥꯛꯎ ꯀꯩꯅꯣ ꯌꯦꯡꯉꯨ ꯂꯥꯛꯑꯣ꯫ ꯇꯅꯨꯕꯤꯅ ꯂꯥꯛꯀꯦꯅꯦ, ꯑꯗꯣ ꯏꯕꯨꯡꯒꯤ ꯃꯤꯡꯗꯤ ꯀꯩ ꯀꯧꯒꯦ? ꯃꯥꯒꯤꯅꯤ ꯆꯤꯡꯂꯦꯟ, ꯑꯗꯨꯒ ꯑꯩꯒꯤꯅ ꯇꯣꯃꯥꯟ꯫ ꯇꯅꯨꯕꯤꯅ ꯅꯪꯒꯤꯗꯤ ꯃꯤꯡ ꯈꯪꯗ꯭ꯔꯕꯁꯨ ꯌꯥꯏꯍꯦ꯫ ꯃꯁꯛ ꯈꯨꯊꯤꯁꯤꯒ ꯅꯨꯡꯁꯤꯔꯣꯏꯗꯧꯔꯤꯗ꯫ ꯁꯣꯝꯒꯤ ꯃꯤꯡꯗꯤ ꯀꯩ ꯀꯧꯒꯦ? ꯃꯥꯒꯤꯅ ꯊꯥꯖ, ꯑꯩꯒꯤꯅ ꯅꯪꯒꯤꯗꯤ ꯍꯥꯏꯔꯅꯨꯗ, ꯊꯥꯖꯒꯤ ꯁꯨꯝ ꯈꯪꯅꯤꯡꯕꯩ ꯋꯥꯅꯤ꯫ ꯏꯁ, ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯉꯁꯤ ꯇꯅꯨꯕꯤꯒꯤ ꯈꯨꯠꯇ ꯁꯤꯅꯤꯁꯦ꯫ ꯁꯥꯎꯁꯤꯟꯅꯔꯒ ꯃꯃꯤꯡꯒꯁꯨ ꯍꯥꯏꯔꯛꯏ꯫ ꯃꯣꯏ ꯃꯔꯤ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ, ꯑꯗꯨꯒ ꯆꯤꯡꯂꯦꯟꯒ ꯇꯣꯃꯥꯟꯒꯅ ꯊꯥꯖꯒ ꯇꯅꯨꯕꯤꯒꯗꯨ ꯃꯇꯦꯛ ꯑꯃ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯊꯤꯟꯕꯤꯔꯝꯃꯤ꯫ ꯅꯨꯃꯤꯠꯁꯤꯗꯒꯤ ꯆꯤꯡꯂꯦꯟꯒ ꯇꯣꯃꯥꯟꯒꯗꯨ ꯊꯥꯖꯒꯤ ꯈꯨꯜꯗ ꯇꯣꯏꯅ ꯂꯥꯛꯇꯨꯅ ꯊꯥꯖꯒ ꯇꯅꯨꯕꯤꯒ ꯍꯦꯛ ꯍꯦꯛ ꯋꯥꯔꯤ ꯁꯥꯟꯅꯕ, ꯁꯤꯡꯖꯨ ꯕꯣꯔꯥ ꯆꯥꯃꯤꯟꯅꯕ ꯇꯧꯔꯝꯃꯤ꯫ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯆꯤꯡꯂꯦꯟꯒ ꯊꯥꯖꯒꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯅꯣꯡꯃꯗꯤ ꯆꯤꯡꯂꯦꯟꯅ ꯊꯥꯖꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯥꯖꯁꯨ ꯆꯤꯡꯂꯦꯟꯗ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯨ ꯈꯪꯍꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯇꯣꯃꯥꯅ ꯑꯩꯈꯣꯏ ꯃꯔꯨꯞ ꯆꯤꯡꯂꯦꯟꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯕꯨ ꯑꯩꯗꯤ ꯀꯣꯛꯀ ꯉꯥꯎꯏꯗ꯫ ꯑꯁꯨꯛ ꯀꯨꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯅ ꯄꯨꯜꯂꯛꯄꯁꯤꯗ ꯃꯃꯥꯏ ꯅꯣꯡꯇ ꯐꯖꯅ ꯎꯠꯇꯕ ꯅꯨꯄꯤꯗꯨꯗ ꯄꯠꯇ ꯀꯩ ꯅꯨꯡꯁꯤꯗꯅ ꯇꯧꯔꯤꯁꯤꯕꯣ? ꯅꯠꯇꯦ ꯆꯤꯡꯂꯦꯟ, ꯅꯪꯕꯨ ꯊꯥꯖꯒꯤ ꯃꯃꯥꯏꯗꯨꯕꯨ ꯐꯖꯅ ꯎꯔꯕꯣ? ꯃꯃꯥꯏꯗꯣ ꯊꯤꯃꯟꯗꯅ ꯁꯤꯡꯖꯨ ꯕꯣꯔꯥ ꯆꯥ ꯐꯥꯎꯕ ꯌꯥꯎꯗꯈꯩ ꯃꯃꯥꯏ ꯂꯣꯠꯂꯒ ꯂꯩꯕꯤ ꯅꯨꯄꯤꯗꯨꯕꯣ? ꯍꯣꯏ, ꯃꯈꯣꯜꯒ ꯐꯤꯕꯝꯒꯕꯨꯗꯤ ꯐꯖꯩꯀꯣ, ꯑꯗꯨꯒ ꯃꯃꯥꯏꯗꯨꯗꯤ ꯐꯖꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩꯗꯤ ꯊꯥꯖꯈꯤꯗ꯭ꯔꯦꯗ꯫ ꯅꯨꯡꯁꯤꯕꯕꯨ ꯃꯃꯥꯏ ꯊꯤꯕ ꯐꯖꯕ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯕ꯭ꯔꯅꯤ ꯃꯔꯨꯞ? ꯇꯨ ꯍꯥꯏꯗ ꯍꯥꯏꯔꯨꯔꯒ ꯃꯥꯏ ꯑꯁꯤꯒꯤ ꯋꯥꯁꯦ ꯍꯦꯛꯇ ꯍꯥꯏꯔꯛꯀꯅꯤꯕ꯫ ꯑꯗꯣ ꯃꯔꯨꯞ, ꯅꯪꯒꯨꯝꯕ ꯅꯨꯄꯤ ꯑꯃꯇ ꯑꯩꯒꯤ ꯑꯣꯏꯅ ꯊꯦꯡꯅꯖꯔꯗꯤꯀꯣ, ꯑꯩꯅ ꯃꯗꯨꯗ ꯍꯔꯥꯎꯖꯒꯗꯕꯗꯣ꯫ ꯑꯩꯒꯤ ꯁꯛꯁꯤ ꯎꯕꯗ ꯅꯨꯄꯤ ꯑꯃꯇ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯌꯨ ꯌꯥꯗ꯭ꯔꯦꯕ꯫ ꯅꯪꯒꯤ ꯑꯣꯏꯒꯗꯕꯤꯗꯣ ꯊꯦꯡꯅꯔꯀꯥꯟꯗ ꯑꯩ ꯅꯨꯡꯁꯤꯖꯔꯛꯁꯅꯤ꯫ ꯑꯗꯨ ꯂꯥꯛꯑꯣ, ꯉꯁꯤꯗꯤ ꯊꯥꯖꯗꯅꯦ ꯑꯩꯅ ꯃꯥ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯐꯣꯡꯗꯣꯛꯇꯨꯅ ꯈꯪꯍꯜꯂꯒꯦ꯫ ꯅꯕꯥꯅꯤꯗꯤ ꯐꯣꯡꯗꯣꯛꯇ꯭ꯔꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤꯅꯔꯗꯨꯕꯣ? ꯑꯗꯨ ꯍꯥꯏꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯆꯦꯜꯂꯁꯦ ꯍꯥꯏꯕꯅ ꯐꯔꯣꯏꯗ꯭ꯔꯣ? ꯌꯥꯔꯦ, ꯂꯥꯛꯑꯣ, ꯈꯗꯥꯡꯗꯣ ꯆꯠꯅ ꯆꯠꯅ ꯅꯣꯡꯃꯨ ꯂꯥꯛꯑꯣ꯫ ꯁꯣꯝꯗꯁꯨ ꯇꯅꯨꯕꯤꯒ ꯊꯥꯖꯒꯗꯨ ꯆꯤꯡꯂꯦꯟ ꯂꯥꯛꯄ ꯉꯥꯏꯔꯤ꯫ ꯇꯅꯨꯕꯤꯅ ꯑꯗꯣ ꯊꯥꯖ, ꯑꯩꯗꯤ ꯅꯪꯅ ꯆꯤꯡꯂꯦꯟꯗ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯄꯥꯝꯗꯦꯕꯣ꯫ ꯃꯥꯅ ꯑꯣꯏꯅ ꯅꯉꯣꯟꯗ ꯍꯥꯏꯍꯟꯅꯤꯡꯉꯤ꯫ ꯅꯪꯅ ꯍꯥꯟꯅ ꯍꯥꯏꯔꯨꯔꯗꯤ ꯆꯤꯡꯂꯦꯟꯗꯣ ꯅꯥꯎ ꯆꯥꯎꯈꯤꯅꯤ꯫ ꯑꯗꯨꯒꯅꯦ, ꯅꯨꯄꯥ ꯍꯥꯏꯕ ꯖꯥꯠꯁꯦ ꯄꯪꯊꯥꯁꯨ ꯊꯥꯖꯕ ꯌꯥꯔꯨꯕ ꯅꯠꯇꯦ꯫ ꯑꯩꯗꯤ ꯅꯨꯄꯥ ꯐꯅꯌꯥꯝꯅ ꯀꯥꯏꯅꯔꯕꯅꯤꯅ ꯂꯣꯏꯅ ꯈꯪꯉꯦꯕ꯫ ꯅꯪꯕꯨ ꯀꯔꯝꯕ ꯅꯨꯄꯥꯒ ꯅꯨꯡꯁꯤꯅꯕ ꯌꯥꯎꯈ꯭ꯔꯒꯦꯅꯦ? ꯅꯨꯡꯁꯤꯅꯗ꯭ꯔꯁꯨ ꯑꯩꯅ ꯃꯁꯥ ꯈꯪꯗꯅ ꯅꯨꯡꯁꯤꯕꯗꯤ ꯌꯥꯝ ꯌꯥꯝꯃꯤ ꯀꯩꯅꯣ꯫ ꯆꯤꯡꯂꯦꯟꯁꯨ ꯑꯩꯅ ꯅꯉꯣꯟꯗꯒꯤ ꯍꯥꯗꯧꯕ ꯈꯤꯇꯪ ꯉꯥꯏꯕꯅꯤ꯫ ꯑꯗꯨꯗ ꯑꯩꯒꯤ ꯁꯛꯁꯤꯒ ꯅꯪꯒꯤ ꯁꯛꯇꯨꯒ ꯌꯥꯝ ꯈꯦꯠꯅꯕꯗꯨꯗ ꯇꯣꯛꯑꯕ꯫ ꯌꯥꯔꯦꯍꯦ, ꯑꯗꯣ ꯆꯤꯡꯂꯦꯟ ꯂꯥꯛꯇꯦꯅꯦ ꯉꯁꯤꯗꯤ꯫ ꯃꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗꯣ ꯌꯧꯗ꯭ꯔꯤꯌꯦ, ꯑꯩꯈꯣꯏꯅꯤꯅ ꯉꯟꯅ ꯊꯣꯛꯂꯛꯄꯒꯤꯅꯤ꯫ ꯂꯥꯛꯏꯍꯦ, ꯇꯨ ꯑꯥꯗ ꯂꯥꯛꯏ꯫ ꯃꯣꯏ ꯑꯅꯤꯁꯤꯁꯨ ꯉꯜꯂꯤꯍꯦ ꯑꯗꯨꯗꯤ꯫ ꯑꯗꯣ ꯊꯥꯖ, ꯅꯪꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪꯒꯤ ꯐꯖꯕ ꯃꯥꯏꯊꯣꯡꯗꯨꯗꯤ ꯐꯖꯅ ꯎꯠꯇ꯭ꯔꯤ꯫ ꯑꯗꯨꯅ ꯅꯪꯅ ꯃꯉꯣꯟꯗ ꯍꯥꯏꯗꯣꯏ ꯋꯥꯁꯤꯒ ꯍꯣꯔꯦꯟ ꯆꯤꯡꯂꯦꯟꯅ ꯑꯃꯨꯛ ꯑꯩꯒꯤ ꯐꯖꯕ ꯁꯛꯁꯤ ꯎꯔꯒ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯣꯏ ꯑꯣꯏꯔꯕꯗꯤ ꯑꯩ ꯃꯗꯨꯒꯤ ꯅꯨꯡꯁꯤꯕꯗꯣ ꯑꯩ ꯄꯥꯝꯗꯦ꯫ ꯑꯩꯅ ꯄꯥꯝꯕꯗꯤ ꯑꯩꯒꯤ ꯁꯛꯇ ꯅꯨꯡꯁꯤꯕꯗꯨ ꯅꯠꯇꯦ, ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕꯗꯨꯅꯤ꯫ ꯑꯗꯨꯗꯤ ꯉꯁꯤ ꯈꯪꯂꯅꯤ꯫ ꯑꯗꯣ ꯊꯥꯖ, ꯍꯣꯔꯦꯟ ꯆꯤꯡꯂꯦꯟꯗꯅꯦ
ꯑꯁꯤꯒꯤ ꯇꯣꯃꯥꯟꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯃꯥꯟꯅꯕ ꯑꯇꯩ ꯂꯩꯇ꯭ꯔꯕꯅ ꯑꯝꯇ ꯍꯪꯉꯨꯅꯤ꯫ ꯃꯁꯤꯒ ꯑꯩ ꯂꯩꯍꯧꯒꯅꯤ ꯈꯟꯕꯗꯅꯦ ꯏꯁꯥꯁꯦ ꯇꯤꯟꯕꯤ ꯀꯥꯡꯉꯦꯕ꯫ ꯌꯥꯔꯤꯍꯦ ꯅꯪꯁꯨ꯫ ꯇꯣꯃꯥꯅ ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯩꯐꯨ ꯃꯥꯟꯕꯤꯁꯤ ꯅꯠꯇ꯭ꯔꯗꯤ ꯊꯥꯖꯒꯤ ꯃꯃꯥꯟꯅꯕꯤꯁꯦ ꯑꯝꯇ ꯂꯩꯇ꯭ꯔꯕ ꯖꯥꯠꯂꯣ? ꯃꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯅ ꯈꯟꯕꯗꯗꯤ ꯑꯩꯗꯤ ꯇꯤꯟꯕꯤꯁꯤ ꯀꯥꯡꯉꯕꯅꯤ꯫ ꯌꯥꯔꯦ, ꯇꯅꯨꯕꯤꯁꯦ ꯃꯕꯨꯛ ꯌꯥꯝ ꯐꯕꯅꯤ, ꯈꯔ ꯄꯉꯥꯡꯗ ꯉꯥꯡꯖꯕꯒꯤ ꯋꯥꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯊꯥꯖꯒ ꯅꯛꯅꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯐꯔꯅꯤ ꯅꯪꯒꯤꯗꯤ꯫ ꯊꯥꯖꯒ ꯇꯅꯨꯕꯤꯒꯗꯤ ꯀꯌꯥꯝ ꯀꯨꯏꯔꯒ ꯊꯣꯛꯂꯛꯄ? ꯇꯅꯨꯕꯤꯅ ꯀꯨꯏꯔꯦꯗ, ꯋꯥꯁꯨ ꯋꯥꯔꯦ꯫ ꯊꯥꯖꯅ ꯀꯨꯏꯗ꯭ꯔꯤꯗ, ꯏꯃꯥꯕꯣꯛ ꯍꯣꯏꯗ ꯆꯠꯂꯨꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ, ꯑꯗꯨꯗ ꯅꯣꯏ ꯂꯥꯛꯄ ꯎꯕꯗꯨꯗ ꯁꯨꯝ ꯂꯩꯔꯕ꯫ ꯇꯅꯨꯕꯤꯅ ꯑꯩꯁꯦ ꯆꯤꯟꯊꯤꯕ ꯇꯥꯍꯜꯂꯦꯅꯦ꯫ ꯇꯣꯃꯥꯅ ꯑꯩꯈꯣꯏꯅꯤꯁꯨ ꯃꯥꯃ ꯍꯣꯏꯗ ꯁꯨꯝ ꯆꯠꯂꯨꯕꯅꯤ, ꯅꯣꯏꯅꯤ ꯎꯕꯗꯨꯗ ꯁꯨꯝ ꯆꯪꯉꯛꯑꯕ꯫ ꯊꯥꯖꯅ ꯑꯣ꯫ ꯆꯤꯡꯂꯦꯟꯅ ꯅꯠꯇꯦꯗ, ꯏꯕꯥꯅꯤꯗꯤ ꯅꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯅꯤ꯫ ꯇꯣꯃꯥꯅ ꯑꯁ, ꯑꯩꯅ ꯃꯃꯜ ꯀꯥꯍꯜꯂꯒ ꯆꯤꯟꯊꯤꯕ ꯇꯥꯍꯜꯂꯦꯅꯦ꯫ ꯊꯥꯖ, ꯑꯩꯈꯣꯏ ꯃꯔꯨꯞ ꯆꯤꯡꯂꯦꯟꯁꯦ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯅꯤ ꯍꯥꯏꯕꯅꯤ꯫ ꯁꯛꯊꯤꯕꯤ ꯏꯍꯦ, ꯁꯣꯏꯔꯤ ꯇꯅꯨꯕꯤ, ꯂꯥꯎ ꯏꯕꯥꯅꯤ ꯑꯁꯤꯗ ꯁꯤꯡꯖꯨ ꯆꯥꯔꯨꯁꯤ, ꯉꯁꯤꯗꯤ ꯃꯣꯏꯅꯤ ꯊꯅꯝꯃꯁꯤ꯫ ꯍꯣꯏ ꯌꯣꯡꯃꯥꯟꯕ, ꯏꯍꯦ ꯁꯣꯏꯔꯤ, ꯇꯣꯃꯥꯟ ꯍꯥꯏꯒꯦ ꯇꯧꯕꯅꯤ, ꯁꯤ ꯑꯣꯏꯔꯗꯤ ꯐꯔꯝꯃꯅꯤ꯫ ꯍꯣꯔꯦꯟ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯃꯤꯠꯇ ꯁꯤꯡꯖꯨ ꯅꯝꯁꯤꯟꯒꯦ ꯈꯪꯅꯤ꯫ ꯊꯥꯖ, ꯅꯪꯅ ꯍꯥꯏꯗꯧꯕꯗꯣ ꯅꯅꯤꯡꯇꯝꯅ ꯍꯥꯏꯍꯧꯔꯣꯍꯦ꯫ ꯇꯣꯃꯥꯅ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯁꯤꯕꯣ? ꯅꯪꯅ ꯈꯪꯕ ꯌꯥꯕ ꯋꯥ ꯅꯠꯇꯦꯗ, ꯑꯗꯣ ꯀꯔꯤ ꯋꯥꯅꯣ? ꯆꯤꯡꯂꯦꯟꯅ ꯏꯇꯥ ꯊꯥꯖꯗ ꯋꯥ ꯑꯃ ꯍꯥꯏꯅꯤ ꯍꯥꯏꯕꯗꯣ ꯀꯩ ꯋꯥꯅꯣ ꯇꯣꯃꯥꯟ? ꯅꯪꯒꯨꯝꯕꯤ ꯅꯨꯄꯤꯅ ꯈꯪꯕ ꯌꯥꯕ ꯋꯥ ꯅꯠꯇꯦ ꯁꯤꯗꯤ꯫ ꯅꯨꯡꯁꯤꯔꯣꯏꯗꯧꯔꯤꯗꯧ ꯊꯣꯛꯅ꯫ ꯃꯣꯏ ꯑꯅꯤꯗꯤ ꯑꯁꯣꯝꯂꯣꯝꯗ ꯆꯠꯈ꯭ꯔꯦꯅꯦ꯫ ꯆꯠꯅꯤꯡ ꯆꯠꯆꯔꯁꯅꯨ, ꯃꯣꯏ ꯑꯅꯤꯗꯅꯦ ꯅꯪ ꯑꯃꯨꯛ ꯌꯦꯡꯉꯨꯔꯅꯨ꯫ ꯏꯅꯦꯁꯦ ꯏꯕꯥꯅꯤꯒꯤ ꯁꯤꯡꯖꯨ ꯇꯣꯠꯇꯧꯒꯤ ꯉꯥꯏ ꯂꯩꯔꯦ, ꯂꯥꯎ꯫ ꯆꯤꯡꯂꯦꯟꯅ ꯑꯩꯕꯨ ꯍꯥꯏꯔꯁꯤꯔꯅꯦ? ꯉꯁꯥꯏꯗꯤ ꯂꯥꯏꯁꯦ ꯏꯕꯥꯅꯤ ꯑꯝꯇ ꯉꯥꯡꯅꯗꯦꯃꯤ, ꯉꯁꯤꯗꯤ ꯍꯥꯏꯒꯦ ꯈꯜꯂꯒ ꯍꯥꯏꯕ ꯉꯝꯗꯅ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯗꯧꯔꯕ꯭ꯔꯅꯦ? ꯑꯗꯨꯒ ꯆꯤꯡꯂꯦꯟꯁꯤꯅ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯔꯤꯁꯤꯕꯣ ꯑꯩꯅ ꯃꯥꯏ ꯁꯨꯝ ꯂꯣꯠꯄꯁꯤꯗ ꯍꯩꯅꯗ꯭ꯔꯖꯥꯠꯂꯣ? ꯑꯩꯅꯗꯤ ꯑꯩꯒꯤ ꯁꯛꯁꯦ ꯃꯃꯜ ꯂꯩꯅ ꯃꯉꯣꯟꯗ ꯎꯠꯀꯦ ꯈꯜꯂꯒ ꯁꯤꯗꯤ ꯃꯤ ꯐꯨꯅꯕꯅ ꯍꯦꯟꯅ ꯂꯥꯏꯖꯥꯅꯤꯀꯣ, ꯅꯨꯄꯤꯗ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯄꯕꯨꯗꯤ, ꯑꯗꯣ ꯍꯦꯛꯇ ꯍꯥꯏꯔꯒꯦꯗ꯫ ꯊꯥꯖ ꯍꯥꯎ, ꯑꯩ ꯅꯪ ꯅꯨꯡꯁꯤ, ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯑꯩꯁꯨ ꯅꯪ ꯅꯨꯡꯁꯤ, ꯑꯁ ꯏꯀꯥꯏꯍꯦ꯫ ꯑꯁꯦꯡꯕꯔꯣ ꯊꯥꯖ? ꯅꯪꯗꯤ? ꯑꯩꯁꯨ ꯑꯁꯦꯡꯕꯅꯤ ꯊꯥꯖ, ꯑꯩꯗꯤ ꯅꯪꯁꯦ ꯅꯨꯡꯁꯤꯕ ꯌꯥꯝꯅ ꯀꯨꯏꯔꯦ, ꯍꯥꯏꯕ ꯉꯝꯗꯕ ꯈꯛꯇꯅꯤ꯫ ꯑꯩꯁꯨ ꯅꯪꯁꯦ ꯅꯨꯡꯁꯤꯕ ꯀꯨꯏꯔꯦ, ꯑꯗꯨꯗ ꯐꯣꯡꯗꯣꯛꯄ ꯁꯨꯡꯉꯝ ꯉꯝꯗꯕꯒꯤ ꯋꯥꯅꯤꯗ꯫ ꯑꯩ ꯌꯥꯝ ꯏꯀꯥꯏ, ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯍꯔꯥꯎꯋꯦ ꯉꯁꯤꯗꯤ꯫ ꯇꯣꯃꯥꯅ ꯊꯥꯖꯁꯦ ꯍꯔꯥꯎꯅꯣꯏꯗ, ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯌꯥꯔꯦ ꯍꯥꯏꯕꯅꯤꯅꯦ꯫ ꯇꯅꯨꯕꯤꯅ ꯏꯇꯥꯁꯦ ꯌꯥꯝ ꯍꯔꯥꯎꯕ ꯃꯥꯜꯂꯤ, ꯁꯣꯏꯗꯅ ꯆꯤꯡꯂꯦꯟ ꯌꯥꯕꯤꯔꯝꯃꯅꯤ꯫ ꯀꯩꯅꯣ ꯆꯤꯡꯂꯦꯟ ꯌꯥꯕꯤꯔꯝꯃꯅꯤꯗꯤ? ꯀꯩꯁꯨ ꯅꯠꯇꯦꯗ, ꯊꯥꯖꯒꯤ ꯉꯥꯅꯨ ꯑꯃ ꯌꯣꯟꯅꯤ ꯍꯥꯏꯕꯅꯤ, ꯉꯥꯅꯨꯗꯣ ꯆꯤꯡꯂꯦꯟꯗ ꯌꯣꯟꯅꯤꯅ ꯍꯥꯏꯕꯅꯤ, ꯑꯗꯨꯒꯤ ꯋꯥꯅꯤꯗ꯫ ꯑꯗꯣ ꯅꯪꯒꯤꯗꯨꯅ ꯀꯔꯤ ꯍꯥꯏꯅꯣ? ꯊꯥꯖꯅ ꯌꯥꯔꯦ ꯍꯥꯏꯗꯣ? ꯑꯩꯒꯤ ꯃꯔꯨꯞ ꯆꯤꯡꯂꯦꯟꯒꯤꯅꯦ ꯍꯧꯗꯣꯡ ꯑꯃꯣꯝ ꯑꯃ ꯃꯔꯨꯝ ꯀꯣꯛꯄ, ꯑꯗꯨꯒꯤ ꯃꯔꯨꯝꯗꯣ ꯊꯥꯖꯗ ꯄꯤꯅꯤ ꯍꯥꯏꯕ, ꯑꯗꯨꯒꯤꯅꯤꯗ꯫ ꯁꯤꯡꯖꯨ ꯌꯣꯟꯕꯤꯗꯨꯅ ꯇꯥꯅꯤꯡꯗꯦꯍꯦ, ꯍꯧꯗꯣꯡꯕꯨ ꯃꯔꯨꯝ ꯀꯣꯛꯑꯦꯗꯤ ꯅꯣꯏ ꯅꯥꯄꯥꯒꯅ ꯃꯥꯒꯅ ꯍꯥꯏꯕ꯭ꯔꯥ? ꯍꯥ? ꯁꯛꯇꯥ ꯑꯁꯤꯒ ꯅꯣꯏ ꯑꯅꯤ ꯂꯩꯗꯅꯅꯦ ꯑꯩꯒꯤ ꯁꯤꯡꯖꯨꯒ ꯑꯃꯠꯇ ꯁꯤꯠꯇ꯭ꯔꯦ꯫ ꯆꯠꯈ꯭ꯔꯣ, ꯆꯠꯂꯣꯏꯃꯤ, ꯁꯦꯟꯒ ꯑꯃꯠꯇ ꯄꯤꯔꯝꯃꯅꯨ, ꯅꯁꯛ ꯑꯅꯤꯗꯣ ꯌꯦꯡꯅꯤꯡꯗ꯭ꯔꯦꯕ꯫ ꯁꯤꯡꯖꯨꯅ ꯈꯤꯇꯪ ꯆꯥꯔꯒ ꯑꯣꯏꯕ ꯌꯥꯕ ꯋꯥꯔꯤꯗꯤ ꯑꯃꯠꯇ ꯍꯦꯛ ꯁꯥꯗꯈꯩ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯛꯇ ꯍꯦꯛ ꯉꯥꯏꯔꯗꯅ꯫ ꯆꯠꯈ꯭ꯔꯣ, ꯆꯠꯂꯣ꯫ ꯇꯣꯃꯥꯅ ꯏꯀꯥꯏꯈ꯭ꯔꯦꯗ, ꯃꯁꯤꯒꯨꯝꯕ ꯁꯛꯊꯤꯕꯤꯅ ꯊꯣꯟꯕ ꯉꯥꯛꯇꯅꯤ꯫ ꯀꯔꯤ? ꯑꯩꯅꯅꯤ ꯀꯥꯏꯅ ꯅꯪꯅ ꯋꯥꯊꯤ ꯉꯥꯡꯕꯗꯒꯤ ꯊꯣꯛꯏ ꯅꯠꯇ꯭ꯔꯣꯁꯦ? ꯅꯣꯏ ꯑꯅꯤ ꯑꯩꯒꯤ ꯁꯤꯡꯖꯨ ꯌꯣꯟꯐꯝꯗꯒꯤ ꯂꯥꯞꯅ ꯆꯠꯂꯨꯅꯦꯍꯦ꯫ ꯇꯥꯅꯤꯡꯗꯦꯍꯦ, ꯑꯍꯜꯅꯦꯅ ꯁꯤꯡꯖꯨꯅ ꯍꯥꯎꯇ꯭ꯔꯤꯕ ꯋꯥꯖꯥꯎꯅ ꯉꯥꯡꯉꯤꯕ꯫ ꯇꯣꯃꯥꯅ ꯑꯍꯜꯅꯦꯅ ꯏꯃꯣꯠꯈꯩ ꯏꯔꯨꯁꯨ ꯂꯨꯖꯔꯝꯃꯣꯏ, ꯁꯤꯡꯖꯨꯒ ꯌꯣꯟꯈꯤꯔꯣꯏꯗ꯫ ꯃꯣꯏ ꯑꯅꯤꯁꯤꯒꯅꯦ ꯃꯁꯤ ꯃꯃꯥꯏꯁꯤꯗ ꯃꯣꯔꯣꯛ ꯑꯁꯨꯕꯁꯦ ꯃꯁꯤ ꯍꯥꯟꯅ ꯑꯃꯨꯛꯇ ꯅꯣꯏꯔꯨꯈꯤꯒꯦꯗ꯫ ꯇꯅꯨꯕꯤ ꯂꯥꯎꯍꯦ, ꯃꯁꯤꯒꯤ ꯑꯍꯜꯁꯦ ꯀꯩꯅꯣꯝꯅꯦꯕ꯫ ꯀꯩꯅꯣ ꯅꯪꯅ ꯑꯩꯒꯤ ꯈꯨꯠ ꯄꯥꯏꯔꯒ ꯆꯦꯜꯂꯤꯗꯨꯕꯣ? ꯑꯁ ꯊꯥꯗꯣꯛꯑꯣꯕ, ꯃꯤ ꯂꯣꯏ ꯌꯦꯡꯅꯔꯦꯃꯤ꯫ ꯀꯟꯅ ꯆꯦꯟꯈ꯭ꯔꯦꯅꯦ,
ꯅꯣꯏ ꯑꯅꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯊꯦꯡꯅꯔꯛꯈꯤꯅꯤꯗꯅ ꯃꯗꯨꯗ ꯈꯪꯅꯤꯕ ꯃꯣꯔꯣꯛ ꯑꯁꯨꯕꯁꯦ ꯑꯩ ꯍꯥꯞꯄꯒ ꯑꯗꯨꯝ ꯊꯝꯒꯦꯕ ꯍꯦꯔꯥ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯗꯅ ꯑꯩ ꯏꯔꯨꯖꯗꯦꯁꯦ ꯂꯣꯏ ꯈꯪ ꯂꯩꯔꯝꯃꯦ ꯍꯥꯏꯕꯅꯤꯗ ꯑꯁ ꯑꯍꯜꯗꯨ ꯂꯩꯍꯧꯔꯕꯣ ꯏꯃꯥꯏꯕꯦꯝꯃ ꯍꯦꯛꯇ ꯇꯥꯟꯅꯔꯦꯃꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯃꯨꯛ ꯀꯞꯄꯤꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯍꯜꯗꯣ ꯀꯤꯕꯩꯔꯣ ꯀꯤꯒꯅꯨꯍꯦ ꯇꯥꯟꯅꯔꯛꯇ꯭ꯔꯤ ꯁꯤ ꯀꯞꯀꯅꯨ ꯑꯗꯨꯒꯤ ꯅꯠꯇꯦ ꯀꯞꯄꯤꯁꯤ ꯑꯩ ꯌꯨꯝꯗ ꯍꯟꯕ ꯉꯝꯃꯔꯣꯏ ꯑꯩ ꯅꯣꯏꯅ ꯄꯨꯕꯤꯔꯣ ꯍꯧꯖꯤꯛ ꯍꯥ ꯀꯔꯤꯒꯤꯗꯨꯅ ꯅꯪꯅ ꯑꯩꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯃꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯆꯤꯡꯂꯒ ꯆꯦꯜꯂꯤ ꯅꯠꯇ꯭ꯔꯣ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗꯁꯨ ꯑꯩꯁꯦ ꯅꯨꯄꯥ ꯑꯃꯅ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯆꯦꯜꯍꯧꯋꯦꯅ ꯄꯥꯎ ꯇꯥꯈ꯭ꯔꯅꯤ ꯑꯗꯨꯅ ꯑꯩ ꯌꯨꯝꯗ ꯍꯟꯖꯤꯟꯕ ꯉꯝꯂꯔꯣꯏ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯨ ꯅꯪꯅ ꯄꯨꯟꯁꯤꯗ ꯅꯨꯄꯥ ꯑꯃꯠꯇꯒ ꯋꯥꯔꯤ ꯐꯥꯎꯕ ꯀꯟꯅ ꯁꯥꯖꯔꯛꯇꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯅꯪꯅ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯆꯤꯡꯕꯤꯔꯦꯗꯅ ꯑꯗꯨꯅ ꯑꯩ ꯌꯨꯝꯗ ꯍꯟꯕ ꯉꯝꯂꯔꯣꯏ ꯑꯩ ꯅꯣꯏꯅ ꯄꯨꯕꯤꯔꯣ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯁꯤꯖꯔꯅꯤ ꯉꯁꯤ ꯑꯦ ꯍꯣꯏ ꯏꯃꯥ ꯅꯆꯥꯗꯤ ꯂꯣꯏꯔꯦꯗꯅ ꯅꯆꯥ ꯉꯁꯤ ꯂꯣꯏꯔꯦꯗꯅ ꯆꯤꯡꯂꯦꯅ ꯀꯔꯤ ꯇꯧꯔꯒꯦ ꯃꯔꯨꯞ ꯑꯩꯈꯣꯏꯅꯤꯗꯤ ꯅꯣꯏꯅꯤ ꯂꯩꯔꯝꯗꯕꯗꯨꯗ ꯄꯥꯈꯠꯂꯨꯔꯦ ꯑꯗꯨꯒ ꯅꯣꯏꯅꯤꯅ ꯁꯤꯗ ꯀꯞꯃꯤꯟꯅꯔꯒ ꯂꯩꯔꯝꯃꯤꯁꯤꯕꯨ ꯅꯠꯇꯦ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯊꯥꯖꯅ ꯏꯇꯥ ꯀꯩꯗꯧꯔꯒꯦ ꯀꯅꯥꯅ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯑꯩ ꯂꯣꯏꯔꯦ ꯏꯇꯥ ꯑꯩ ꯌꯨꯝꯗ ꯍꯟꯖꯤꯟꯕ ꯉꯝꯂꯔꯣꯏ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯣ ꯇꯣꯃꯥꯟ ꯀꯩꯗꯧꯅꯔꯒꯦ ꯑꯩꯁꯨ ꯂꯣꯏꯔꯦ ꯉꯁꯤꯗꯤ ꯑꯩ ꯌꯨꯝꯗ ꯍꯟꯖꯤꯟꯅꯤꯡꯗ꯭ꯔꯦ ꯇꯥꯅꯨꯕꯤꯅ ꯀꯔꯤ ꯌꯨꯝꯗ ꯍꯟꯖꯤꯟꯅꯤꯡꯗ꯭ꯔꯦ ꯀꯥꯏꯅꯒ ꯍꯧꯖꯤꯛ ꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟ ꯇꯥꯛꯎꯔꯥ ꯍꯥ ꯇꯥꯛꯎꯔꯕ ꯇꯥꯎ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯪꯒ ꯂꯩꯃꯤꯟꯅꯒꯗꯕ ꯁꯔꯨꯛꯄꯨꯗꯤꯅꯦ ꯅꯣꯏꯒꯤ ꯑꯍꯜ ꯂꯃꯟꯅ ꯐꯨꯔꯒ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩ ꯆꯤꯡꯂꯦꯅ ꯅꯣꯏ ꯑꯅꯤ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣ ꯁꯤꯡꯖꯨ ꯆꯥꯔꯝꯃꯣ ꯍꯥꯏꯔꯒ ꯀꯔꯤ ꯑꯣꯏꯅ ꯆꯥꯎꯔꯒꯦ ꯃꯁꯤ ꯄꯨꯝꯕ ꯃꯁꯤꯒꯤ ꯁꯤꯡꯖꯨ ꯌꯣꯟꯕꯤ ꯑꯃꯣꯠꯄꯤꯗꯨꯅꯅꯦ ꯇꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯃꯁꯤꯗꯤ ꯁꯤꯔꯒ ꯑꯩ ꯄꯦꯟꯒꯗꯧꯅꯤ ꯃꯔꯨꯞ ꯆꯤꯡꯂꯦꯟ ꯋꯥꯔꯤꯁꯦ ꯁꯨꯝꯗꯧꯕꯅꯤ ꯇꯣꯃꯥꯜꯅ ꯊꯥꯖꯒ ꯆꯤꯡꯂꯦꯟꯒꯗ ꯍꯧꯖꯤꯛ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯂꯤꯔꯝꯃꯤ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯊꯥꯖꯒ ꯆꯤꯡꯂꯦꯟꯒꯗꯣ ꯌꯦꯡꯅꯔꯒ ꯀꯟꯅ ꯅꯣꯛꯏ ꯑꯗꯨꯒ ꯃꯣꯏ ꯑꯅꯤꯗꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯇꯥꯅꯨꯕꯤꯗꯤ ꯌꯨꯝꯗ ꯍꯟꯖꯤꯟꯕ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈꯤꯕꯅ ꯇꯣꯃꯥꯟ ꯑꯇꯩ ꯄꯥꯝꯕꯩ ꯂꯩꯇꯕꯅ ꯇꯥꯅꯨꯕꯤꯗꯨ ꯌꯨꯝꯗ ꯑꯗꯨꯝ ꯄꯨꯗꯨꯅ ꯍꯟꯈꯤꯔꯝꯃꯤ ꯑꯗꯨꯅ ꯅꯣꯡꯉꯥꯟꯕꯒꯗꯤ ꯑꯍꯜ ꯂꯃꯟ ꯊꯥꯅꯗꯨꯅ ꯇꯣꯃꯥꯟꯒ ꯇꯥꯅꯨꯕꯤꯒ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯔꯝꯃꯤ ꯑꯗꯨꯒ ꯊꯥꯖꯒ ꯆꯤꯡꯂꯦꯟꯒꯁꯨ ꯇꯣꯏꯅ ꯎꯅꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯝꯃꯤ ꯊꯥꯖꯅ ꯇꯥꯅꯨꯕꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯗꯤ ꯃꯥꯒꯤ ꯁꯛꯇꯝꯗꯨ ꯆꯤꯡꯂꯦꯟꯅ ꯎꯠꯂꯒ ꯍꯦꯟꯈꯠꯂꯛꯄꯒ ꯊꯥꯖ इखंग खंगौदना याम कन नारकलम्मी हे लाई अहिगी सुगे नाबसे थुना फानबियुको इसुना बयादे नोइना पादुना हौजिक फौबा अमाइबे लौ सखिबदो अमाइबदुबु फंगद्रब जाला अबो बाबगी मागदी नमाबुदी नंगी फिरो सुरी नपादी अमाइबे कौब सखिबनीने अबो इमा मुक्ता कौबिरो कैदौरगी बेमा इमा सिदे लैये इमा इता तदुबिदो अमुक्ता कौबियो ऐ मगोंदा वामता हाइगे होय होय नपासु अमाइबु पुरगा लाक्ला माले इमाने थुना लाकेको मबोकना करिगिनो अदुक यामना कुइरक्लिबदु वइबुको कुरामाइबसे याम सिनबा मिनिने अखोय खक्तंग येंगबो यादबना तौरिबनीमा अमाइबदुना कदाई कदाई कुरांगते येंगे ओ इचाना पिसिदी करीमते पिजद्रब्रो ममितकासे असामना कुटलिबसिबो करीमते साव याद्रिबसिनी खरा सारबदी खरा सुयेक फदौबा येंगुने मागिसिबु मसा तैतदी तौते ममाइसिदे खक्तनी पुरी असो असोबा मयाम अमा थुंगलिबसे हगासे हाइदना खोटपदसु ममाइसे इहिंगना हिंग सारबनी अहानबददी अपिकपा फुरीरा उरिंगला अमा थुंगलम्बनी इसुनुपीना हगासे हाइदना मेटलुइ हाइबरा अदुदगिनी ओइरक्लिबा फिबमसे अयौते येंगेसे नसु नुपीसे नत्रो मतम पुंबदा पी अमना ममाइ खुमदुना तदुम लेबदो मानी मानी इसु नुपीसिनी माना माइ हेक लौथोक्तुना लंबीदा चटलबदी लेकाइगी नहासिंगसे हेक्ता मागी मरमदगी फुनबा अदुदा नतना काय कायदगी नुमीसिंगसु ममो ओइजरगे हाइदना पंगलाक्ता लाक्पा अदुदगी इसु नुपीसिना ममाइसिददी लोटलगे हाइदना
ꯑꯩ ꯂꯣꯏꯅ ꯈꯪꯉꯤꯅꯦ ꯑꯩꯈꯣꯏꯁꯨ ꯌꯥꯎꯔꯤꯕꯅꯤꯅꯦ ꯏꯃꯧ ꯅꯨꯄꯤ ꯑꯣꯏꯖꯒꯦ ꯍꯥꯏꯗꯅ ꯌꯨꯝꯁꯦ ꯆꯠꯈꯤꯕꯗꯣ ꯅꯣꯏꯁꯨ ꯌꯥꯎꯕ ꯑꯣꯏꯔꯦ ꯑꯗꯣ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯤꯒꯤ ꯂꯥꯏꯑꯣꯡꯁꯤꯕꯨ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯐꯕ ꯉꯝꯂꯣꯏꯗꯧꯔꯤꯕ꯭ꯔꯣ ꯂꯥꯏꯕꯛ ꯌꯦꯡꯂꯁꯤ ꯃꯁꯤ ꯄꯨꯝꯕ ꯏꯆꯥꯅꯨꯄꯤꯅ ꯃꯇꯝ ꯄꯨꯝꯕꯗ ꯐꯤꯅ ꯃꯥꯏ ꯈꯨꯝꯗꯨꯅ ꯊꯝꯕ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯆꯪꯍꯟꯗꯕ ꯐꯤ ꯃꯣꯠꯁꯤꯜꯂꯛꯄ ꯐꯠꯇꯕ ꯁꯣꯔ ꯍꯣꯟꯗꯣꯛꯈ꯭ꯔꯒ ꯑꯐꯕ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯍꯣꯟꯖꯤꯜꯂꯛꯀꯗꯕꯒꯤ ꯃꯍꯨꯠꯇ ꯐꯤꯗꯨꯅ ꯑꯗꯨꯝ ꯊꯤꯡꯂꯒ ꯂꯩꯕ ꯃꯌꯥꯝꯗꯨꯅ ꯑꯣꯏꯔꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯍꯤꯗꯥꯛ ꯈꯔ ꯁꯦꯝꯂꯒ ꯄꯤꯔꯝꯒꯦ ꯃꯁꯤ ꯆꯥꯡ ナꯏꯅ ꯇꯨꯝꯂꯝꯗꯥꯏꯗ ꯇꯩꯁꯤ ꯃꯁꯤꯗ ꯐꯠꯇ꯭ꯔꯒꯗꯤ ꯑꯩ ꯀꯣꯅꯨꯡꯗ ꯆꯠꯂꯒ ꯀꯔꯤ ꯀꯔꯤꯅꯣ ꯐꯅꯕꯗꯨ ꯊꯤꯔꯛꯀꯦ ꯑꯃꯥꯏꯕꯗꯨ ꯍꯤꯗꯥꯛ ꯁꯦꯝꯕꯤꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯃꯃꯥꯁꯨ ꯇꯅꯨꯕꯤ ꯄꯨꯗꯨꯅ ꯂꯥꯛꯏ ꯇꯅꯨꯕꯤꯅ ꯆꯪꯂꯛꯄꯗꯗꯤ ꯊꯥꯖꯗꯨ ꯐꯤꯕꯝ ꯁꯣꯛꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯁ ꯏꯇꯥ ꯀꯩꯅꯣ ꯅꯪꯅ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯁꯤꯕꯣ ꯑꯩꯅ ꯅꯍꯥꯟ ꯂꯥꯛꯄꯗꯗꯤ ꯁꯨꯃꯥꯏꯅ ꯇꯧꯍꯧꯗꯗꯥꯏꯅꯦ ꯏꯃꯥ ꯅꯣꯏꯕꯨ ꯑꯃꯥꯏꯕꯒ ꯑꯃꯠꯇ ꯌꯦꯡꯗ꯭ꯔꯕ ꯇꯧꯔꯤꯁꯤꯕꯣ ꯃꯕꯣꯛꯅ ꯍꯧꯖꯤꯛꯇ ꯑꯃꯥꯏꯕ ꯂꯥꯛꯂꯒ ꯌꯦꯡꯂꯒ ꯍꯟꯈꯤꯕꯗ ꯉꯥꯏꯔꯤꯕꯅꯤꯅꯦ ꯇꯨ ꯑꯃꯥꯏꯕꯗꯨꯅ ꯁꯦꯝꯂꯝꯕ ꯍꯤꯗꯥꯛꯅꯤ ꯃꯁꯤ ꯇꯩꯔꯒ ꯐꯕ꯭ꯔꯥ ꯌꯦꯡꯁꯤ ꯍꯥꯏꯔꯝꯃꯤ ꯐꯠꯇ꯭ꯔꯗꯤ ꯀꯪꯂꯥꯗ ꯆꯠꯁꯦꯃꯨꯛ ꯍꯥꯏꯔꯝꯕꯒꯨꯝ ꯈꯪꯗ꯭ꯔꯦꯗ 이수 누피야 ꯅꯪꯒꯤꯁꯨ ꯂꯨꯍꯣꯡꯗꯕ ꯀꯨꯏꯔꯝꯂꯔꯣꯏꯅꯦ ꯅꯇꯥꯁꯤꯗꯤ ꯌꯥꯎꯕ ꯐꯪꯅꯤ ꯍꯥꯏꯕ ꯑꯕꯣꯛꯇꯤ ꯊꯥꯖꯗ꯭ꯔꯦꯕꯣ ꯀꯔꯤꯒꯤ ꯌꯥꯎꯕ ꯐꯪꯂꯣꯏꯗꯣꯏꯅꯣꯕꯣ ꯏꯇꯥ ꯊꯥꯖ ꯅꯥꯕ ꯐꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩ ꯂꯨꯍꯣꯡꯂꯣꯏ ꯏꯇꯥꯅ ꯐꯕꯒ ꯍꯣꯡꯗꯧꯔꯤꯕꯅꯤ ꯊꯥꯖꯅ ꯑꯕꯣꯛ ꯏꯃꯥ ꯑꯩ ꯏꯇꯥꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯒꯦ ꯃꯃꯥꯅ ꯍꯣꯏ ꯍꯣꯏ ꯁꯥꯔꯣ ꯁꯥꯔꯣ ꯑꯗꯨꯗꯤ ꯑꯕꯣꯛꯁꯨ ꯍꯧꯒꯠꯂꯒꯦꯀꯣ 이수 나빠 야대다 투우는 파르다버니 와칼 픽싱가누고 이수는 나와 파나버니 아보 라이 쿠름더리버니 이수나보 나와 파니 하이버니 아보기 타와이세 라우자로 하이드나 라이다 하이더리버니 따누비나 이타다자 징린이 와로 낭나 하이도이세 마니다 에이 징린이가 랍나르게 하이네 칼리 아두나 낭나 머땡 크라 방바요이다 ꯀꯔꯤ ꯃꯇꯦꯡꯅꯣ ꯄꯥꯡꯗꯣꯏꯁꯦ ꯆꯤꯡꯂꯦꯟꯗꯤ ꯅꯨꯡꯇꯤꯒꯤ ꯑꯩꯈꯣꯏ ꯈꯨꯜꯗ ꯂꯥꯛꯄꯅꯤ ꯑꯩꯅ ꯅꯪꯗꯣ ꯃꯁꯥ ꯈꯔ ꯉꯝꯗꯦ ꯅꯥꯕ ꯐꯔꯒ ꯊꯣꯛꯍꯜꯂꯛꯀꯦꯅ ꯑꯩꯅ ꯍꯥꯏꯈꯤꯕꯅꯤ ꯑꯗꯣ ꯅꯨꯡꯇꯤꯒꯤ ꯅꯪ ꯅꯥꯕ ꯐꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕꯗꯅꯦ ꯑꯗꯨꯝ ꯂꯥꯛꯑꯦ ꯆꯤꯡꯂꯦꯟꯗꯣ ꯑꯩ ꯈꯨꯝꯕꯁꯨ ꯋꯥꯔꯕꯅꯤ ꯅꯪ ꯅꯥꯕ ꯐꯔꯕ꯭ꯔꯥ ꯍꯪꯕꯗ ꯃꯥꯗꯣ ꯑꯩ ꯎꯅꯕꯗ ꯌꯥꯝ ꯋꯥꯔꯝꯒꯅꯤ ꯏꯇꯥ ꯑꯩꯁꯨ ꯃꯥ ꯎꯅꯕꯗ ꯌꯥꯝꯅ ꯋꯥꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯅꯥꯕꯁꯤ ꯐꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯊꯥꯖꯗ꯭ꯔꯤ ꯑꯗꯨꯗ ꯅꯠꯇꯅ ꯆꯤꯡꯂꯦꯟꯅ ꯑꯩꯒꯤ ꯁꯛꯐꯝꯁꯤ ꯎꯔꯗꯤ ꯁꯣꯏꯗꯅ ꯃꯥ ꯑꯩꯕꯨ ꯍꯪꯒꯣꯏꯔꯛꯀꯅꯤ ꯃꯥ ꯑꯩꯉꯣꯟꯗꯒꯤ ꯑꯗꯨꯝ ꯃꯁꯥꯅ ꯂꯥꯞꯊꯣꯛꯈ꯭ꯔꯅꯤ ꯑꯗꯣ ꯅꯪ ꯍꯧꯖꯤꯛ ꯀꯔꯤ ꯄꯥꯝꯂꯤꯕꯅꯣ ꯍꯥꯏꯌꯣ ꯆꯤꯡꯂꯦꯟꯅ ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤ ꯈꯪꯗ꯭ꯔꯤ ꯎꯗ꯭ꯔꯤꯉꯩꯗ ꯑꯩ ꯃꯥꯒ ꯀꯥꯏꯅꯕ ꯄꯥꯝꯃꯤ ꯑꯗꯨꯅꯅꯤ ꯑꯩꯅ ꯅꯪ ꯀꯧꯔꯤꯕꯁꯤ ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯣ ꯊꯥꯖꯅ ꯇꯅꯨꯕꯤꯗ ꯆꯤꯡꯂꯦꯟꯒ ꯂꯥꯞꯅꯅꯕ ꯀꯥꯏꯅꯅꯕ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯅꯕ ꯇꯥꯛꯂꯝꯃꯤ ꯊꯥꯖꯒꯤ ꯋꯥꯁꯤꯡꯗꯨ ꯇꯅꯨꯕꯤꯅ ꯆꯤꯡꯂꯦꯟꯗ ꯍꯥꯏꯕ ꯄꯥꯝꯗ ꯆꯤꯡꯂꯦꯟ ꯀꯧꯗꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯍꯥꯏꯔꯝꯃꯤ ꯇꯅꯨꯕꯤ ꯅꯪ ꯅꯥꯔꯦ ꯋꯥꯗꯣ ꯑꯩ ꯊꯥꯖꯕ ꯉꯝꯗꯦꯗ ꯅꯪ ꯅꯥꯔꯤꯕꯗꯨꯅ ꯑꯁꯨꯝ ꯑꯣꯏꯔꯕꯗꯤ ꯃꯥ ꯃꯁꯥꯅ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯤ ꯑꯩ 마기 북절 cep자는 강이 낭는 타석이 북절 강복이 와니 마빠마마 마붕싱이 북절디 난 강대다나 아들소 이 땡나리부도 타저디 아생문에 하이리세 타제세 두홍덕이 하이는 싱나무 뿜로이로이라버니 하이 항시티 어로이버 부도라버니 아이곤덕이 마나부 한다우리버니 루홍바 아두가네 타제세 마마이 롯비 마이코미 누비니 ꯅꯪ ꯅꯨꯡꯁꯤꯔꯒꯕꯨ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯅꯪꯉꯣꯟꯗ ꯀꯔꯤꯒꯤ ꯁꯛꯂꯣꯠꯇꯨ ꯂꯩꯔꯤꯕꯅꯣ ꯃꯁꯦ ꯃꯔꯝ ꯂꯩꯕꯒꯤꯅꯤ ꯅꯪꯅ ꯄꯪꯖꯕꯒꯤ ꯈꯪꯗꯕꯒꯤ ꯋꯥꯅꯤ ꯍꯧꯖꯤꯛ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕꯁꯦ ꯑꯩꯗꯤ ꯍꯧꯖꯤꯛ ꯅꯪꯒꯤ ꯅꯃꯥꯟꯅꯕꯗ ꯂꯩꯗꯧꯔꯦ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯤꯅꯤ ꯑꯩ ꯊꯥꯖꯗꯦ ꯅꯪꯅ ꯊꯥꯖꯒꯤ ꯃꯔꯝꯗ ꯍꯥꯏꯔꯤꯕꯁꯦ ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯇꯅꯨꯕꯤꯅ ꯐꯅ ꯍꯥꯏꯖꯤꯜꯂꯕꯁꯨ ꯆꯤꯡꯂꯦꯟ ꯊꯥꯖꯧ ꯌꯥꯗꯅ ꯍꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯇꯅꯨꯕꯤꯅ ꯇꯣꯃꯥꯟꯗꯗꯤ ꯃꯥꯒꯤ ꯅꯨꯄꯥꯅꯤ ꯈꯟꯅ ꯑꯁꯦꯡꯕ ꯄꯨꯝꯕ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ
ꯑꯁꯦꯡꯕꯗꯨ ꯇꯣꯃꯥꯅ ꯆꯤꯡꯂꯦꯟꯗ ꯑꯃꯨꯛ ꯂꯣꯏꯅ ꯋꯥꯔꯤ ꯂꯤꯗꯨꯅ ꯇꯝꯂꯝꯃꯤ꯫ ꯋꯥꯔꯤꯁꯤ ꯍꯦꯛ ꯇꯥꯕꯒ ꯆꯤꯡꯂꯦꯟ ꯊꯥꯖꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯀꯅꯥꯅꯣ ꯁꯤꯅ ꯑꯣꯟꯊꯣꯛꯅ ꯐꯤꯟꯗ ꯂꯥꯛꯏꯕꯁꯤꯕꯣ? ꯌꯨꯝ ꯃꯩ ꯊꯥꯒꯦ ꯍꯥꯏꯔꯤꯖꯥꯠꯂꯅꯦ? ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯅꯥꯅꯣ? ꯀꯔꯤ ꯍꯥꯏꯒꯦ? ꯑꯕꯣꯛ, ꯊꯥꯖꯗꯤ꯫ ꯑꯦ, ꯌꯨꯝ ꯃꯩ ꯊꯥꯒꯗꯕ ꯃꯤ ꯃꯥꯟꯗꯦ꯫ ꯏꯁꯨ ꯊꯥꯖ ꯍꯪꯂꯒ ꯀꯞꯄꯤ꯫ ꯂꯩ, ꯏꯃꯨꯡꯗ ꯂꯩꯌꯦ꯫ ꯃꯄꯥꯗꯨꯅ, ꯏꯃꯥ, ꯀꯅꯥꯅꯣ? ꯃꯤꯅꯤ, ꯑꯩꯅ ꯀꯧꯕꯅꯤ꯫ ꯅꯪꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯊꯕꯛꯇꯣ ꯆꯠꯂꯨꯔꯣ, ꯆꯠꯂꯣ꯫ ꯍꯣꯏ ꯃꯥ꯫ ꯅꯃꯤꯡ ꯀꯩ ꯀꯧꯒꯦ ꯅꯪꯕꯣ? ꯆꯤꯡꯂꯦꯟ ꯀꯧꯋꯦꯕꯣ꯫ ꯆꯤꯡꯂꯦꯟ ꯍꯥꯏꯕ, ꯂꯥꯎ ꯂꯥꯎ, ꯏꯁꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤ꯫ ꯏꯃꯥ, ꯃꯥꯕꯨ ꯀꯅꯥꯅꯣ? ꯑꯩꯒꯤ ꯃꯤꯅꯤ꯫ ꯅꯪꯅꯦ ꯊꯕꯛ ꯇꯧꯒꯗꯕꯗꯣ ꯇꯧꯔꯨꯔꯣ꯫ ꯑꯕꯣꯛꯀꯤ ꯊꯥꯖ, ꯀꯅꯥꯅꯣꯃ ꯂꯥꯛꯏꯅꯦ, ꯃꯁꯛ ꯈꯪꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦ꯫ ꯆꯤꯡꯂꯦꯟ, ꯅꯪꯗꯤ ꯀꯔꯤꯒꯤ ꯁꯤꯗ ꯂꯥꯛꯂꯤꯕꯅꯣ? ꯆꯠꯈ꯭ꯔꯣ, ꯆꯠꯂꯣ꯫ ꯑꯕꯣꯛ, ꯆꯤꯡꯂꯦꯟꯁꯤ ꯇꯥꯟꯊꯣꯛꯈ꯭ꯔꯣ ꯊꯨꯅ꯫ ꯀꯩꯅꯣꯍꯦ, ꯃꯤ ꯂꯥꯛꯂꯒ ꯇꯥꯟꯊꯣꯛꯈ꯭ꯔꯣ ꯁꯤꯕꯣ? ꯀꯅꯥꯅ ꯍꯥꯏꯅꯒꯦ ꯑꯗꯨꯕꯣ? ꯊꯥꯖ, ꯑꯩ ꯅꯪꯅ ꯐꯅ ꯇꯥꯜꯂꯕꯁꯨ ꯑꯩ ꯆꯠꯂꯣꯏ꯫ ꯑꯩ ꯅꯪꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯈꯪꯂꯒꯅꯤ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ꯫ ꯅꯪ ꯀꯔꯤꯒꯤ ꯑꯩꯕꯨ ꯃꯤꯔꯥꯏꯒꯦ ꯈꯜꯂꯤꯕꯅꯣ? ꯑꯩ ꯅꯪꯒꯤꯗꯃꯛꯇꯅꯤ ꯉꯁꯤ ꯑꯩꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕꯁꯤ꯫ ꯑꯗꯨꯅ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣꯏ꯫ ꯃꯕꯣꯛꯅ, ꯑꯗꯨꯅꯦ, ꯅꯨꯡꯁꯤꯕꯕꯨ ꯅꯥꯔꯦ ꯁꯣꯏꯔꯦ ꯐꯠꯇ꯭ꯔꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯌꯥꯕ꯭ꯔꯣ? ꯁꯤꯒꯨꯝꯕ ꯑꯋꯥꯕ ꯃꯤꯀꯨꯞꯇ ꯄꯨꯟꯁꯤꯟꯅꯗꯨꯅ ꯊꯧꯅꯥ ꯍꯥꯞꯃꯤꯟꯅꯗꯨꯅ ꯑꯋꯥꯕꯁꯦ ꯃꯥꯌꯣꯛ ꯌꯥꯃꯤꯟꯅꯒꯗꯕꯅꯤꯅꯦ꯫ ꯑꯕꯣꯛꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕꯅꯤ ꯊꯥꯖ, ꯅꯪ ꯀꯩꯁꯨ ꯇꯧꯔꯨꯏ꯫ ꯑꯩꯅ ꯅꯪꯒꯤ ꯑꯅꯥꯕꯁꯦ ꯐꯅꯕ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯁꯨꯛꯐ ꯐꯕ ꯉꯝꯗ꯭ꯔꯕꯗꯤ ꯆꯤꯡꯂꯦꯟ, ꯅꯪꯒꯤ ꯑꯅꯥꯕꯁꯤꯅ ꯄꯨꯟꯁꯤꯒꯤ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯅ ꯅꯪꯕꯨ ꯀꯩꯗꯧꯅꯨꯡꯗ ꯊꯥꯗꯣꯛꯂꯣꯏ ꯊꯥꯖ꯫ ꯑꯗꯨꯗꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝ ꯆꯥꯗꯅ ꯁꯤꯈ꯭ꯔꯕꯗꯤ ꯀꯝꯗꯧꯒꯅꯤ ꯆꯤꯡꯂꯦꯟ? ꯃꯤꯀꯨꯞꯇꯣ ꯑꯩꯒꯤꯁꯨ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯣꯏꯒꯅꯤ ꯊꯥꯖ꯫ ꯃꯕꯣꯛꯅ, ꯑꯁ, ꯑꯩꯗꯤ ꯃꯤꯒ ꯑꯣꯔꯣ ꯇꯥꯔꯒ ꯂꯩꯔꯝꯃꯤꯅꯦꯍꯦ꯫ ꯃꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯗꯨ ꯃꯃꯥꯁꯨ ꯇꯨꯃꯤꯟꯅ ꯇꯥꯔꯒ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠꯁꯤꯗꯒꯤ ꯆꯤꯡꯂꯦꯟ ꯇꯣꯏꯅ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯍꯩꯔꯥ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯥꯏꯕ ꯀꯌꯥ ꯑꯃꯁꯨ ꯄꯨꯔꯛꯇꯨꯅ ꯂꯥꯌꯦꯡꯍꯜꯂꯝꯃꯤ꯫ ꯇꯅꯨꯕꯤꯒꯤ ꯂꯨꯍꯣꯡꯕꯁꯨ ꯊꯥꯖꯅ ꯅꯥꯕ ꯐꯠꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯍꯣꯡꯂꯣꯏ ꯍꯥꯏꯅ ꯂꯨꯍꯣꯡꯕꯁꯨ ꯌꯩꯊꯣꯛꯂꯝꯃꯤ꯫ ꯊꯥ ꯈꯔ ꯍꯧꯈ꯭ꯔꯦ, ꯑꯗꯨꯕꯨ ꯊꯥꯖꯒꯤ ꯑꯅꯥꯕꯗꯤ ꯐꯕ ꯁꯨꯛꯉꯝ ꯉꯝꯂꯝꯗꯦ꯫ ꯃꯕꯣꯛꯇꯤ ꯃꯁꯨ ꯊꯥꯖꯒꯤ ꯅꯥꯕ ꯐꯔꯛꯅꯕ ꯍꯥꯏꯗꯅ ꯂꯥꯏ ꯈꯨꯔꯨꯝꯕꯁꯨ ꯂꯦꯞꯂꯝꯗꯦ꯫ ꯑꯗꯨꯅ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯊꯥꯖꯒꯤ ꯑꯅꯥꯕꯗꯨ ꯇꯞꯅ ꯇꯞꯅ ꯐꯔꯛꯇꯨꯅ ꯍꯥꯟꯅꯒꯤ ꯁꯛꯐꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯇꯅꯨꯕꯤꯒꯤ ꯂꯨꯍꯣꯡꯕꯗꯨ ꯃꯇꯝ ꯑꯃꯨꯛ ꯂꯦꯞꯂꯦ꯫ ꯃꯕꯣꯛꯅ, ꯏꯁꯨꯅ ꯅꯥꯕ ꯐꯔꯛꯄꯁꯦ ꯅꯨꯡꯉꯥꯏꯔꯦꯗꯀꯣ꯫ ꯍꯧꯖꯤꯛꯇꯤ ꯏꯁꯨ ꯅꯥꯕ ꯐꯔꯕꯅꯤꯅ ꯁꯤꯔꯕꯁꯨ ꯌꯥꯔꯦ ꯏꯕꯣ꯫ ꯀꯔꯤꯒꯤ ꯑꯃꯨꯛ ꯁꯤꯗꯣꯏꯅꯣ? ꯑꯩ ꯂꯨꯍꯣꯡꯕꯒ ꯌꯥꯎꯔꯦ ꯍꯥꯏꯔꯕꯣ? ꯌꯥꯎꯅꯤꯡꯂꯤꯕꯅꯤꯅꯦ ꯑꯕꯣꯛꯁꯨ ꯏꯁꯨꯒꯤ ꯂꯨꯍꯣꯡꯕꯗꯣ꯫ ꯑꯗꯨꯗ ꯑꯩꯅ ꯏꯁꯨꯒꯤ ꯑꯅꯥꯕꯁꯦ ꯐꯍꯜꯂꯣ, ꯑꯩꯒꯤ ꯊꯋꯥꯏ ꯂꯧꯒꯦꯁꯨ ꯂꯧꯖꯧ ꯍꯥꯏꯗꯅꯅꯦ ꯂꯥꯏꯗ ꯑꯗꯨꯝ ꯈꯨꯔꯨꯝꯈꯤꯕꯗꯒꯤ ꯑꯗꯨꯒꯤꯅꯦ ꯁꯨꯝ ꯍꯥꯏꯕꯅꯤꯗ ꯑꯕꯣꯛꯅ꯫ ꯑꯩ ꯅꯥꯕ ꯐꯔꯒ ꯑꯕꯣꯛ ꯁꯤꯗꯣꯏ ꯑꯣꯏꯔꯗꯤ ꯑꯩ ꯅꯥꯕꯒ ꯑꯝꯇ ꯐꯕ ꯄꯥꯝꯗꯦ ꯑꯕꯣꯛ꯫ ꯑꯩ ꯑꯗꯨꯝ ꯅꯥꯖꯁꯅꯨ, ꯑꯕꯣꯛꯇꯤ ꯑꯩꯒꯤ ꯅꯥꯛꯇꯒꯤ ꯂꯥꯞꯊꯣꯛꯍꯟꯕꯤꯒꯅꯨ꯫ ꯑꯄꯪꯕꯤ, ꯑꯕꯣꯛꯁꯨ ꯁꯤꯔꯣꯏ, ꯏꯁꯨꯁꯨ ꯅꯥꯕ ꯌꯥꯗꯦꯅꯦ꯫ ꯑꯗꯨꯕꯨꯅꯤ ꯏꯁꯨ ꯅꯨꯄꯤ, ꯑꯕꯣꯛꯅ ꯃꯐꯝ ꯃꯇꯝ ꯆꯥꯗꯅ ꯁꯤꯈ꯭ꯔꯕꯁꯨꯅꯦ ꯅꯪ ꯆꯤꯡꯂꯦꯟꯒ ꯆꯥꯎꯅ ꯂꯨꯍꯣꯡꯂꯛꯎꯀꯣ꯫ ꯑꯕꯣꯛꯅꯦ ꯄꯨꯄꯨꯒ ꯄꯨꯟꯅ ꯂꯩꯔꯝꯂꯦꯟꯗꯒꯤ ꯏꯁꯨꯒꯤ ꯂꯨꯍꯣꯡꯕꯗꯣ ꯌꯦꯡꯂꯛꯀꯦꯀꯣ꯫ ꯑꯕꯣꯛ ꯁꯤꯕ ꯌꯥꯔꯣꯏ ꯍꯥꯏꯔꯒ? ꯑꯕꯣꯛ ꯁꯤꯔꯣꯏꯅꯦ, ꯆꯨꯝꯅ ꯁꯨꯝ ꯍꯥꯏꯕꯅꯤꯅꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯕꯣꯛꯁꯨ ꯑꯍꯜ ꯑꯣꯏꯔꯦ, ꯆꯍꯤ ꯌꯥꯝꯂꯦꯗꯅ꯫ ꯅꯄꯨꯁꯨ ꯍꯟꯗꯛ ꯃꯔꯛꯇꯤ ꯃꯪꯗ ꯇꯣꯏꯅ ꯂꯥꯛꯂꯒ ꯑꯕꯣꯛꯁꯦ ꯍꯦꯛꯇꯃꯛ ꯀꯧꯔꯕ꯫ ꯑꯗꯨꯒꯤꯅꯦ ꯁꯨꯝ ꯍꯥꯏꯕꯅꯤꯗ ꯑꯕꯣꯛꯅ꯫ ꯄꯨꯄꯨꯗꯣ ꯂꯥꯛꯀꯅꯣ ꯍꯥꯏꯌꯨ, ꯑꯩꯅ ꯌꯥꯗꯦꯅ꯫ ꯍꯣꯏ, ꯑꯕꯣꯛ ꯍꯥꯏꯒꯦ, ꯑꯕꯣꯛ ꯍꯥꯏꯒꯦ꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯃꯤꯗꯥꯡꯗꯨꯃ ꯃꯁꯨ ꯃꯕꯦꯟ ꯑꯅꯤꯗꯨ ꯆꯥꯛ ꯆꯥꯃꯤꯟꯅꯗꯨꯅ ꯌꯥꯝ ꯍꯔꯥꯎ ꯅꯨꯡꯁꯤꯅ ꯇꯨꯝꯕ ꯆꯪꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯉꯥꯜꯂꯛꯄꯗꯗꯤ ꯃꯕꯣꯛꯇꯨ ꯑꯃꯨꯛ ꯍꯟꯅ ꯃꯤꯀꯞ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦ꯫ ꯊꯥꯖ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯆꯥꯗ ꯊꯛꯇꯅ ꯌꯥꯝꯅ ꯀꯞꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯕꯣꯛꯀꯤ ꯑꯄꯥꯝꯕ ꯃꯕꯣꯛꯅ ꯍꯥꯏꯔꯝꯕꯗꯨ ꯊꯥꯖꯅ ꯆꯤꯡꯂꯦꯟꯒ ꯌꯥꯝ ꯆꯥꯎꯅ ꯂꯨꯍꯣꯡꯗꯨꯅ
ꯃꯕꯣꯛꯀꯤ ꯅꯤꯡꯕꯁꯨ ꯊꯨꯡꯍꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯆꯤꯡꯂꯦꯟꯒ ꯊꯥꯖꯒ ꯊꯨꯡꯅꯗꯨꯅ ꯌꯥꯝ ꯅꯨꯡꯁꯤꯅꯅꯁꯨ ꯂꯩꯈꯤꯔꯝꯃꯤ꯫